ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯨꯔꯩ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯤꯡꯊꯤꯅ ꯇꯅꯥꯟ ꯇꯅꯥꯟ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯐꯝꯂꯤ ꯅꯨꯔꯩ꯫ ꯑꯍꯜ ꯂꯃꯟꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯁꯛꯈꯪꯗ꯭ꯔꯤꯕ ꯂꯝꯂꯥꯟꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯥꯒ ꯂꯨꯍꯣꯡꯂꯤ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯃꯇꯝꯁꯤꯁꯨ ꯌꯧꯔꯝꯂꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯆꯪꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯤꯖꯥꯠꯅꯣ? ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯁꯨ ꯅꯠꯇꯦ꯫ ꯉꯁꯥꯏ ꯃꯟꯗꯣꯞ ꯃꯌꯥꯏꯗꯁꯨ ꯏꯀꯥꯏꯗꯅ ꯃꯁꯛ ꯌꯦꯡꯕ ꯐꯪꯍꯧꯗ꯭ꯔꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯏꯁꯥꯗꯅ ꯌꯨꯒ ꯊꯛꯆꯤꯜꯂꯒ ꯇꯥꯗꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯣ? ꯊꯣꯛꯂꯒ ꯌꯦꯡꯂꯨꯒꯦꯁꯨ ꯃꯁꯛ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯑꯩꯕꯨ ꯇꯨꯝꯅꯤꯡꯕꯅꯁꯨ ꯃꯤꯠꯁꯦ ꯈꯞ ꯈꯞ ꯆꯤꯡꯏ꯫ ꯍꯦ ꯏꯁꯣꯔ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯃꯆꯥꯒꯤꯗꯃꯛ ꯈꯟꯖꯕꯀꯣ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯃꯥꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯜꯍꯟꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯅꯠꯇꯕ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯑꯩꯅ ꯄꯥꯝꯖꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯨꯔꯦꯜꯁꯨ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯑꯇꯣꯞꯄ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯃꯤꯡꯗꯣ ꯅꯨꯔꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯅꯨꯔꯩ, ꯉꯁꯤꯗꯒꯤ ꯅꯪꯁꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯁꯥꯒꯩ ꯑꯁꯤꯒꯤ ꯅꯃꯧ꯫ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤꯗꯃꯛ ꯃꯄꯣꯛꯁꯤꯃꯒꯤ ꯂꯦꯞꯈ꯭ꯔꯦ꯫ ꯂꯝꯂꯥꯟꯕꯤ, ꯅꯪꯒꯤ ꯆꯪꯖꯐꯝ ꯏꯐꯝꯗ ꯂꯩꯇ꯭ꯔꯤ꯫ ꯂꯨꯍꯣꯡꯕꯁꯤ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯍꯣꯡꯈꯤꯕ ꯅꯠꯇꯦ꯫ ꯇꯉꯥꯏ ꯐꯗꯅ ꯏꯃꯥ ꯄꯥꯕꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯄꯥꯝꯅ ꯄꯥꯝꯅ ꯍꯣꯡꯈꯤꯕ ꯂꯨꯍꯣꯡꯕꯅꯤ꯫ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕꯗ ꯑꯩꯅ ꯑꯊꯤꯡꯕ ꯑꯝꯇ ꯄꯤꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯤꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯨꯔꯦꯜ ꯅꯨꯔꯩꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯀꯥꯗꯨꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯔꯩ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯅꯤ꯫ ꯀꯅꯥꯒꯤꯁꯨ ꯅꯨꯡꯁꯤ ꯃꯃꯤ ꯇꯥꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯔꯦꯜꯅ ꯍꯥꯏꯔꯝꯂꯤ ꯋꯥꯍꯩ ꯑꯁꯤꯗ ꯅꯨꯔꯩꯒꯤ ꯅꯤꯡꯖꯔꯕ ꯄꯨꯝꯕ ꯇꯥꯏꯌꯣꯟꯅꯔꯦ꯫ ꯂꯝꯂꯥꯟꯕꯤ, ꯑꯉꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡꯅ ꯁꯥꯈꯤ ꯑꯣꯏꯈ꯭ꯔꯕꯤ ꯑꯩꯕꯨ ꯂꯝꯂꯥꯟꯕꯤ, ꯃꯁꯤꯔꯥ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯔꯩ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯃꯀꯨ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯃꯅꯦꯝ ꯂꯩꯍꯥꯎꯒꯤ ꯑꯌꯨꯛꯀꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯗꯨꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯑꯩꯈꯣꯏꯒꯤ ꯏꯃꯧꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯣ? ꯀꯨꯟꯖꯣꯅ, ꯐꯖꯩꯕꯨ ꯃꯃꯥ, ꯏꯃꯧꯁꯦ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯃꯌꯨꯝꯗ ꯀꯦꯅ ꯃꯧꯅ ꯂꯩꯖꯔꯛꯄ ꯏꯃꯧꯅꯤ꯫ ꯏꯃꯧꯒꯤ ꯃꯊ꯭ꯋꯥꯏ ꯁꯣꯛꯀꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ꯫ ꯍꯣꯏ, ꯑꯩꯒꯤꯁꯨ ꯏꯃꯧꯅꯦ, ꯅꯇꯣꯝ ꯈꯛꯇꯒꯤ ꯅꯃꯧ ꯅꯠꯇꯤꯌꯦ꯫ ꯑꯩꯅ ꯄꯥꯝꯖꯅ ꯊꯤꯔꯤꯕ ꯏꯃꯧ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯍꯥꯏꯕ ꯏꯟꯗꯕ ꯑꯅꯝ ꯀꯟꯕ ꯅꯆꯥꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯑꯁꯤ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯂꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯎꯔꯛꯇ꯭ꯔꯤꯕꯁꯤ꯫ ꯀꯨꯟꯖꯣ ꯑꯃꯗꯤ ꯂꯩꯍꯥꯎꯗꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯈꯪꯗꯕꯅ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯨꯔꯦꯜ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯂꯩꯍꯥꯎ ꯑꯃꯗꯤ ꯀꯨꯟꯖꯣ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯅꯩ꯫ ꯂꯩꯍꯥꯎ ꯆꯤꯡꯅꯅ, ꯏꯃꯥꯒꯤ ꯄꯨꯔꯦꯜ, ꯅꯪ ꯉꯔꯥꯡ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯇꯕ꯭ꯔꯥ? ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯤ ꯉꯝꯂꯣꯏ ꯍꯥꯏꯅ ꯀꯩꯔꯛ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯈꯤꯗꯕꯅꯤ꯫ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯄꯥꯝꯅ ꯄꯥꯝꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯊꯤꯡꯕ ꯊꯝꯒꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ꯫ ꯀꯨꯟꯖꯣ ꯁꯥꯎꯅ ꯃꯁꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ, ꯋꯥꯔꯛꯇꯕ ꯃꯆꯥ, ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕꯁꯤ ꯇꯨꯈꯥꯛꯀꯨꯝ ꯑꯗꯨ ꯆꯣꯡꯊꯅꯕ ꯌꯣꯛꯂꯛꯂꯤꯕ꯭ꯔꯥ? ꯍꯥ? ꯅꯁꯥꯒꯤꯗ ꯈꯟꯕ, ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯈꯟꯗꯕ? ꯆꯠꯂꯣ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯁꯛꯇꯨ ꯏꯄꯥ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯩꯈꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯐꯤꯡꯒꯠꯄꯤꯈꯤꯅꯨꯁꯦ꯫ ꯉꯔꯥꯡꯗ ꯂꯥꯛꯄ ꯏꯃꯧ ꯑꯁꯦ ꯇꯥꯔꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ꯫ ꯏꯆꯥꯅꯨꯄꯥꯁꯤ ꯑꯩ ꯇꯞꯅꯤꯡꯅ ꯋꯥꯔꯤ ꯁꯥꯒꯦ꯫ ꯃꯃꯥ, ꯅꯪ ꯅꯆꯥꯅꯨꯄꯥꯁꯤ ꯋꯥꯈꯜ ꯇꯥꯅꯕ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯎ꯫ ꯃꯥꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯑꯩ ꯄꯥꯝꯗꯦ꯫ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯅꯦ꯫ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯏꯃꯧ ꯑꯣꯏꯕ ꯑꯩꯁꯨ ꯌꯥꯏꯅꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯩꯅꯝ ꯆꯦꯟꯗ꯭ꯔꯕꯤ
ꯈꯨꯅꯥꯡ ꯆꯥꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦꯅꯦ꯫ ꯏꯆꯥ ꯅꯨꯄꯥꯁꯦ ꯐꯅ ꯋꯥꯈꯜ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯗꯦ꯫ ꯃꯤꯌꯥꯝ ꯑꯁꯤꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯕ ꯑꯁꯤ ꯐꯥꯎꯕ ꯃꯅꯥ ꯑꯁꯤꯅ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯩꯗꯤ ꯏꯆꯤꯜꯁꯤꯅ ꯐꯥꯎ ꯄꯥꯅꯤꯡꯗꯤꯌꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯔꯤꯛꯅ? ꯍꯩ ꯅꯪ ꯍꯜꯂꯛꯑꯕ? ꯅꯣꯡ ꯅꯤꯅꯤꯇꯅꯤ ꯍꯥꯏꯔꯝꯂꯒ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯔꯥꯏꯗ ꯃꯥꯡꯂꯨꯔꯤꯕꯅꯣ? ꯏꯃꯥꯗꯤ ꯃꯤꯇꯣꯞꯇꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ ꯍꯜꯂꯛꯃꯟꯗ꯭ꯔꯕꯗꯨꯗꯗꯤ꯫ ꯏꯃꯥ ꯑꯩꯁꯨ ꯅꯣꯡ ꯅꯤꯅꯤ ꯈꯛꯇꯔ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒꯗꯤ ꯅꯁꯥꯒꯤ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯕꯨ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯕ ꯉꯝꯕ ꯃꯣꯏ ꯑꯆꯧ ꯑꯁꯥꯡ ꯈꯔ ꯊꯦꯡꯅꯗꯅ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯁꯨꯝ ꯂꯩꯊꯣꯔꯛꯑꯕ꯫ ꯏꯃꯥ ꯅꯆꯥ ꯑꯩꯁꯦ ꯅꯣꯡꯃꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯁꯛꯈꯪꯅꯔꯕꯤ ꯑꯐꯥꯎꯕꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯦ ꯃꯥꯡꯖꯈ꯭ꯔꯕꯁꯨ ꯏꯐꯝꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯦ꯫ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯑꯩꯕꯨ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕꯤ ꯑꯐꯥꯎꯕꯤ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯗꯨꯅꯤ꯫ ꯑꯣ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯝ ꯀꯣꯏꯊꯣꯛꯂꯤꯉꯩꯗ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯗꯣ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯃꯥꯅ ꯅꯪꯗ ꯍꯪꯕꯗ ꯏꯃꯥꯁꯨ ꯈꯨꯝꯐꯝ ꯂꯩꯇꯗꯅ ꯅꯪ ꯃꯥꯃ ꯅꯥꯕꯒꯤ ꯂꯩꯈꯤꯗꯅ ꯍꯥꯏꯖꯤꯟꯈꯤꯕꯅꯤ꯫ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯏꯃꯥ? ꯇꯥ ꯄꯨꯔꯦꯜ ꯂꯨꯍꯣꯡꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯗꯅ ꯃꯥꯅ ꯍꯦꯛꯇ ꯂꯨꯍꯣꯡꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯇꯥꯅꯤꯡꯗꯦꯍꯦ, ꯃꯤꯒꯤ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯤꯗꯨꯕꯨ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯀꯥꯏꯗꯅ ꯄꯨꯔꯦꯜ ꯅꯠꯇ꯭ꯔꯕꯁꯨ ꯄꯨꯔꯦꯜꯗꯒꯤ ꯍꯦꯟꯕ ꯑꯃ ꯀꯣꯛ ꯊꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ? ꯏꯆꯥ ꯐꯖꯕꯤꯒꯤꯕꯣ ꯅꯨꯄಾ ꯋꯥꯠꯂꯦ ꯍꯥꯏꯕꯔꯣ? ꯏꯃꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯀꯅꯥꯅ ꯑꯩꯕꯨ ꯂꯧꯕꯤꯗꯧꯔꯤꯒꯦ? ꯇꯥ ꯄꯨꯔꯦꯜꯗꯣ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯊꯦꯝꯗꯕ ꯌꯥꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯦꯔꯥ ꯑꯗꯨꯒꯤꯕꯨ ꯑꯗꯨꯛ ꯄꯪꯕ ꯅꯨꯄꯥꯗꯣ ꯊꯦꯝꯕꯗꯤ ꯄꯨꯝꯅꯃꯛ ꯂꯥꯏ ꯀꯩꯅꯣ, ꯄꯦꯅꯥꯃꯨꯛ ꯂꯥꯏ꯫ ꯏꯃꯥ ꯇꯧꯒꯤꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯁꯦꯜ ꯀꯌꯥꯝ ꯄꯨꯖꯔꯒꯦ? ꯌꯨꯝꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯍꯟꯗꯛꯇꯤ꯫ ꯏꯆꯥꯅ ꯐꯥꯎꯕ ꯄꯤꯁꯛꯀ ꯑꯣꯏꯔꯕꯗꯤ ꯌꯨꯝꯂꯩ ꯀꯩꯔꯩꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯦ꯫ ꯑꯁ ꯁꯦꯜꯒ ꯂꯥꯛꯏꯁꯦ ꯇꯥ ꯄꯨꯔꯦꯜꯗꯣ ꯀꯝꯗꯧꯅ ꯎꯅꯗꯣꯏꯅꯣ ꯑꯩꯕꯨ? ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯗꯕ ꯌꯥꯗꯕꯅꯤ ꯑꯩ꯫ ꯑꯣ ꯀꯩꯁꯨ ꯈꯜꯂꯨꯅꯣ, ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯥꯛꯀꯗꯕ ꯂꯩꯔꯕꯅꯤ꯫ ꯃꯁꯥꯅ ꯂꯨꯍꯣꯡꯕꯗꯣ ꯌꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯨꯅ ꯅꯝꯗꯅ ꯁꯤꯜꯂꯒ ꯂꯨꯍꯣꯡꯕꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯥ ꯂꯨꯍꯣꯡꯕꯁꯦ ꯏꯃꯥꯗꯤ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯃꯃా ꯃꯄꯥꯗꯨꯒꯤ ꯁꯛꯇꯥꯗꯣ ꯏꯆꯥ ꯂꯩꯕ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯌꯦ꯫ ꯂꯨꯍꯣꯡꯂꯕ ꯃꯥꯅ ꯃꯌꯨꯝꯗ ꯅꯪꯕꯨ ꯄꯨꯁꯤꯟꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯃꯥ ꯏꯆꯥ ꯆꯪꯗꯨꯅ ꯄꯨꯔꯦꯜꯗꯣ ꯌꯨꯝꯁꯤꯗ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯌꯥꯔꯦ ꯀꯩꯅꯣ? ꯂꯤꯟꯁꯨ ꯁꯤꯗ꯭ꯔꯦ, ꯆꯩꯁꯨꯁꯨ ꯇꯦꯛꯇ꯭ꯔꯦ, ꯐꯠꯇ꯭ꯔꯣ ꯁꯤꯅ? ꯑꯗꯣ ꯏꯃꯥ ꯇꯥ ꯄꯨꯔꯦꯜꯗꯣ ꯑꯩꯒꯤꯗꯤ ꯑꯣꯏꯍꯜꯂꯨꯀꯣ꯫ ꯍꯣꯏ ꯃꯤ ꯅꯪꯕꯨ ꯅꯨꯄꯥꯗ ꯆꯣꯞꯄꯤꯍꯦ ꯂꯥꯏꯃ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖꯅ ꯑꯩꯕꯨ ꯃꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯍꯤꯡꯆꯥꯕꯗꯣ ꯉꯥꯏꯈꯤꯁꯤꯔꯅꯦ꯫ ꯌꯨꯝꯁꯤꯗ ꯅꯨꯡꯇꯤꯒꯤꯗꯤ ꯍꯜꯂꯛꯄꯅꯤ, ꯑꯗꯨꯒ ꯀꯔꯥꯏꯗꯕꯨ ꯇꯨꯝꯃꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯁꯤꯕꯨ ꯇꯁꯦꯡꯅ ꯃꯥꯅ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯅꯦ? ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯥꯒ ꯁꯥꯔꯗꯅ ꯂꯨꯍꯣꯡꯅ ꯂꯧꯔꯕ ꯑꯩꯕꯨꯅ ꯃꯤꯠꯆꯤꯅ ꯐꯥꯎ ꯍꯟꯅ ꯌꯦꯡꯕꯤꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯃꯨꯛꯇꯅ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯃꯄꯨ ꯄꯥꯟꯈ꯭ꯔꯦ ꯀꯥꯏꯗꯅ ꯃꯕꯦꯝꯃꯩꯅ ꯃꯨꯜꯂꯒ ꯃꯄꯨ ꯑꯣꯏꯕ ꯉꯝꯂꯤꯁꯦ ꯃꯥ ꯈꯪꯗꯦꯕ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯨꯔꯦꯜꯗꯨ ꯌꯨ ꯇꯞ ꯇꯥꯃꯈꯩ ꯉꯥꯎꯔꯗꯨꯅ ꯆꯪꯂꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯎꯞꯇꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯍꯣꯏꯃꯥ ꯈꯪꯉꯦ, ꯃꯁꯤꯒꯤ ꯍꯤꯡꯆꯥꯕ ꯃꯥꯟꯕꯁꯦ ꯅꯥꯇꯩ ꯆꯥꯕ ꯊꯕꯛ ꯑꯝꯇ ꯍꯦꯛ ꯇꯧꯗꯦꯃꯤ꯫ ꯌꯨꯒꯁꯨ ꯊꯛꯂꯤ ꯃꯥꯜꯂꯤ꯫ ꯆꯨꯝꯅ ꯆꯠꯄꯁꯨ ꯍꯩꯇ ꯃꯥꯅ ꯑꯩꯕꯨ ꯆꯪꯁꯤꯜꯂꯒ ꯍꯧꯒꯠꯂꯁꯤꯔꯅꯦ? ꯑꯃꯨꯛ ꯂꯥꯎꯔꯛꯇꯅ ꯑꯔꯦꯝꯗꯤ ꯆꯣꯛ ꯑꯃꯨꯛ ꯆꯣꯛꯅꯅꯤ꯫ ꯄꯨꯔꯦꯜ ꯃꯔꯣꯜ ꯃꯔꯤ ꯐꯩ ꯐꯥꯏꯕ ꯃꯈꯩ ꯍꯣꯏ ꯑꯩ ꯇꯨꯔꯤꯁꯦ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯇꯨꯏꯌꯦꯕꯨꯗꯤ ꯈꯪꯉꯦ ꯑꯩꯁꯨ, ꯆꯤꯡꯈꯠꯄꯤꯗꯧꯗꯣ ꯂꯥꯎꯔꯛꯀꯗ꯭ꯔꯅ ꯀꯤꯕꯩ ꯋꯥꯅꯤ꯫ ꯅꯪꯗꯤ ꯅꯀꯣꯛ ꯈꯔ ꯆꯥꯛꯄꯗꯨꯗ꯫ ꯁꯛꯊꯤꯕꯤ, ꯅꯪꯁꯦ ꯑꯩꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯒ ꯌꯨꯝ ꯑꯁꯤ ꯊꯝꯂꯤꯕꯅꯤ꯫ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗ꯭ꯔꯗꯤ ꯅꯄꯥꯝ ꯌꯧꯒꯦꯔꯣ ꯍꯥ? ꯑꯩꯕꯨ ꯁꯛꯊꯤꯕꯤ ꯀꯥꯏꯅ, ꯑꯩꯕꯨ ꯐꯖꯕ ꯅꯨꯄꯤꯗꯤ ꯅꯄꯨꯟꯁꯤꯗꯨꯗ ꯎꯖꯔꯝꯈꯤꯔꯣꯏ꯫ ꯏꯄꯥꯝ ꯌꯧꯒꯦꯔꯥ ꯀꯥꯏꯅ ꯊꯤꯟꯕꯤꯔꯣꯏꯍꯦ ꯉꯝꯃꯗꯤ꯫ ꯑꯉꯥꯎꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯁꯦ ꯑꯩꯁꯨ ꯃꯤꯍꯨꯟ ꯊꯥꯎꯅꯒ ꯁꯨꯕ ꯅꯠꯇꯦ꯫ ꯀꯔꯤꯅꯣ ꯌꯨꯝꯁꯤꯗ ꯂꯥꯛꯆꯔꯨꯕꯅꯣ ꯈꯪꯗꯦ꯫ ꯍꯧꯒꯠꯂꯨꯁꯦ꯫ ꯍꯣꯏ ꯃꯥ ꯂꯨꯝꯃꯤꯅꯤ ꯑꯁꯤꯗꯤ ꯆꯤꯡꯈꯠꯄꯒ ꯉꯝꯗꯦ꯫ ꯗꯤꯍꯦ ꯃꯇꯥꯗꯨꯒ ꯍꯟꯗꯣꯁꯦ, ꯑꯩꯕꯨ ꯍꯧꯒꯠꯄ ꯍꯩꯖꯗꯕ ꯃꯤꯗꯧꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦꯜ ꯃꯁꯥꯗꯣ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯤ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯗꯨꯅ ꯆꯠꯄꯒ ꯑꯃꯨꯛꯁꯨ ꯇꯨꯒꯦ ꯇꯧꯏ꯫ ꯑꯁ ꯇꯨꯁꯤꯟꯗꯅ ꯑꯃꯨꯛ ꯁꯤꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯔꯩ ꯆꯦꯟꯁꯤꯟꯗꯨꯅ ꯄꯨꯔꯦꯜꯕꯨ ꯉꯥꯛꯂꯝꯃꯤ꯫ ꯄꯨꯔꯦꯜꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯔꯩꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯁꯛꯇꯝꯁꯤ ꯑꯩꯒꯤꯅꯤꯀꯣ? ꯃꯌꯥꯏ ꯀꯜꯂꯕ ꯌꯨꯒꯤ ꯅꯤꯁꯥ ꯑꯗꯨꯅ ꯍꯦꯃꯟꯈꯤꯕꯅ ꯅꯨꯔꯩꯕꯨ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯇꯨꯅ ꯅꯨꯔꯩꯒꯤ ꯏꯪꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ꯫ ꯅꯣꯡꯉꯥꯟꯄꯨꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯄꯨꯔꯦꯜꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯏ꯫ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯂꯛꯄꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯅꯨꯔꯩ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯁꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯔꯪ ꯆꯠꯂꯤ꯫
ꯁꯣꯏꯔꯤꯁꯤꯗꯤ ꯑꯩꯅ ꯀꯥꯁꯤꯗ ꯀꯃꯥꯏ ꯂꯩꯔꯝꯃꯤꯅꯣ? ꯄꯨꯔꯦꯜ, ꯅꯪ ꯋꯥꯈꯜ ꯍꯣꯡꯕ ꯌꯥꯗꯦ. ꯅꯪꯗꯤ ꯃꯦꯂꯩ ꯈꯛꯇꯒꯤꯅꯤ. ꯃꯦꯂꯩ ꯈꯛꯇꯒꯤ ꯄꯣꯛꯂꯛꯄ ꯃꯄꯣꯛꯅꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯁꯥꯒꯤ ꯋꯥꯈꯜ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦꯜ ꯃꯃꯥꯏꯗ ꯃꯈꯨꯠꯅ ꯄꯪꯊꯥꯗ ꯊꯥꯖꯤꯟꯖꯩ. ꯑꯗꯨꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯅꯨꯔꯩꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ. ꯅꯨꯔꯩ ꯄꯨꯔꯦꯜꯅ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯕꯤꯗꯕꯗ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯐꯥꯎꯕ ꯅꯠꯇꯅ ꯊꯣꯏꯅ ꯍꯦꯟꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯔꯩꯒꯤ ꯊꯃꯣꯏꯗꯁꯨ ꯄꯨꯔꯦꯜ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ. ꯍꯥꯟꯅ ꯍꯩꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯂꯕꯁꯨ ꯉꯁꯤ ꯅꯨꯔꯩ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯩꯅꯤꯡꯅ ꯇꯧꯖꯩ. ꯃꯃꯧꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯂꯩꯍꯥꯎꯅ, ꯏꯃꯧ ꯁꯅꯥ, ꯅꯪꯕꯨ ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯎ ꯀꯩꯗꯧꯕꯒꯤ? ꯁꯤꯗꯅꯦ ꯏꯅꯦꯝ ꯃꯅꯥꯛꯁꯤꯗ ꯐꯝꯂꯨ ꯂꯥꯎꯅꯦ. ꯍꯣꯏ ꯏꯃꯥ. ꯏꯃꯧ ꯁꯅꯥ, ꯏꯅꯦꯝ ꯋꯥ ꯍꯥꯏꯒꯦ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯅꯝ ꯌꯥꯝꯅ ꯀꯟꯕꯅꯤ. ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯅ ꯅꯤꯡꯈꯤꯕ ꯑꯃꯠꯇ ꯍꯣꯡꯉꯨ ꯍꯥꯏꯕ ꯌꯥꯗꯕꯅꯤ. ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯂꯕꯅꯤ. ꯑꯗꯨꯅ ꯅꯨꯄꯤ ꯊꯣꯛꯅ ꯂꯝ ꯍꯦꯟꯕ ꯅꯄꯨꯔꯣꯏꯕꯁꯤꯕꯨ ꯐꯥꯖꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯧꯀꯣ. ꯑꯩꯒꯤ ꯏꯆꯥꯒꯤ ꯅꯨꯡ ꯑꯣꯟꯈ꯭ꯔꯕ ꯊꯃꯣꯏꯁꯦ ꯏꯃꯧꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨꯅ ꯁꯣꯏꯗꯅ ꯎꯟꯒꯤ ꯃꯄꯩꯗ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯐꯪꯕꯒ ꯃꯍꯤ ꯆꯦꯟꯕꯒꯨꯝ ꯆꯦꯜꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯏꯅꯦꯝꯅ ꯊꯥꯖꯩ. ꯏꯅꯦꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ ꯉꯝꯅꯕ ꯍꯣꯠꯅꯧꯀꯣ. ꯍꯣꯏ ꯏꯃꯥ. ꯑꯗꯣ ꯅꯆꯥꯅꯨꯄꯥꯁꯦ ꯊꯥꯁꯤ ꯅꯨꯃꯤꯠꯇ ꯄꯣꯛꯄ꯭ꯔꯣ? ꯃꯤꯒꯤ ꯃꯤꯍꯨꯜ ꯆꯦꯟꯕ ꯎꯗꯦ. ꯍꯤꯡꯖꯥ ꯌꯥꯏꯇꯝꯕꯒꯤ ꯃꯤꯍꯨꯜ ꯑꯔꯥꯡꯕꯤꯕ ꯍꯨꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ? ꯊꯤꯗꯥ ꯑꯉꯥꯎꯕꯤꯁꯤꯗꯤ. ꯏꯆꯥꯁꯤ ꯌꯥꯝ ꯐꯕꯅꯤ, ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ. ꯑꯅꯝ ꯀꯟꯖꯔꯁꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯈ꯭ꯔꯕ ꯏꯆꯥꯅꯤꯗ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯉꯁꯤꯗꯤ ꯅꯨꯔꯩ ꯆꯥꯛ ꯆꯥꯗꯕ ꯃꯈꯩ ꯄꯨꯔꯦꯜꯕꯨ ꯍꯜꯂꯛꯄ ꯉꯥꯏꯖꯩ. ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯁꯨ ꯄꯨꯔꯦꯜ ꯂꯥꯛꯇ꯭ꯔꯕꯗꯨꯗꯗꯤ ꯅꯨꯔꯩꯁꯨ ꯉꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ. ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯉꯔꯥꯡ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨꯒ ꯍꯥꯏꯔꯨꯔꯗꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ. ꯏꯗꯤꯕ ꯑꯣꯟꯊꯣꯛ ꯂꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ. ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯃꯥ ꯎꯅꯤ ꯈꯟꯕꯗ ꯃꯤꯍꯨꯜꯁꯦ ꯇꯪ ꯆꯣꯡꯂꯕꯅꯤ. ꯑꯩꯕꯨ ꯃꯥꯅ ꯐꯠꯇꯅ ꯈꯜꯂꯝꯒꯗ꯭ꯔꯅꯦ? ꯍꯣꯏꯗ, ꯃꯁꯤꯗ ꯑꯩꯅ ꯀꯣꯛ ꯁꯥꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ. ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯃꯤꯂꯩꯒꯤꯅꯤ. ꯅꯍꯥꯟꯗꯒꯤ ꯃꯥꯡꯗ ꯎꯠꯂꯛꯂꯤꯕ ꯁꯛꯇꯝꯁꯤꯅ ꯀꯅꯥꯒꯤꯅꯣ ꯈꯪꯗꯦ. ꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯃꯁꯤꯒꯤ ꯁꯛꯇꯝꯁꯦ ꯍꯦꯛꯇ ꯎꯔꯛꯀꯅꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯔꯦꯜꯒ ꯃꯦꯂꯩꯒ ꯎꯅꯔꯝꯃꯤ. ꯃꯦꯂꯩꯅ, ꯗꯥ ꯄꯨꯔꯦꯜ, ꯅꯪ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯄꯣꯛꯁꯤꯃꯒꯤ ꯂꯝꯂꯥꯟꯕꯤ ꯑꯣꯏꯍꯜꯂꯕꯅꯤꯀꯣ. ꯗꯥ ꯄꯨꯔꯦꯜ, ꯀꯥꯏꯅꯒꯗꯕ ꯑꯣꯏꯔꯕꯗꯤ, ꯅꯪꯒ ꯀꯥꯏꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯁꯤꯅ ꯏꯃꯥ ꯏꯆꯥꯕꯨ ꯐꯠꯇꯅ ꯉꯥꯡꯅꯕ ꯃꯌꯥꯝꯁꯤꯗ ꯗꯥ ꯄꯨꯔꯦꯜ, ꯅꯪꯒꯤ ꯊꯃꯣꯏꯁꯨ ꯉꯁꯤꯗꯤ ꯍꯣꯡꯂꯕ ꯅꯠꯇ꯭ꯔꯥ? ꯃꯤꯂꯩ, ꯑꯩ ꯉꯁꯤꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ. ꯃꯤꯌꯥꯝꯃꯥꯡꯗ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯀꯅꯥꯗꯁꯨ ꯄꯤꯈꯤꯕ ꯂꯩꯇꯦ. ꯉꯁꯤꯁꯨ ꯅꯪꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤ. ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯣꯠꯂꯝꯗ꯭ꯔꯕꯗꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯃꯠꯇ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ. ꯃꯤ ꯑꯃꯅ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯕꯁꯤꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯃꯥꯃꯗꯣ ꯑꯩꯒꯤꯗꯤ ꯏꯈꯨꯠ ꯄꯥꯏꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯒꯨꯔꯨꯅꯤ. ꯑꯗꯨ ꯗꯥ ꯄꯨꯔꯦꯜ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯨꯀꯣ. ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯌꯣꯕ. ꯍꯩ ꯄꯨꯔꯦꯜ, ꯅꯪ ꯍꯧꯖꯤꯛ ꯀꯔꯤꯗꯤ ꯈꯜꯂꯤ? ꯏꯆꯥ ꯑꯁꯤꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯃꯥ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ. ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯃꯤꯂꯩꯒꯤꯅꯤ. ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯁꯩꯗꯥꯡꯐꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ. ꯅꯪꯅ ꯑꯗꯨꯕꯨ ꯌꯧꯔꯕꯗꯤ ꯐꯔꯦ. ꯑꯗꯨꯒ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯐꯝꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯤ ꯌꯥꯔꯣꯏ. ꯃꯃꯥ ꯑꯩꯅ ꯏꯆꯥꯁꯤꯕꯨ ꯃꯁꯛ ꯅꯥꯏꯕ ꯃꯤ ꯑꯃꯠꯇꯗꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯅ ꯈꯥ ꯁꯤꯛꯇꯨꯅ ꯍꯣꯠꯅꯔꯛꯂꯤꯕꯅꯤ. ꯑꯗꯨꯅ ꯑꯩꯒꯤ ꯅꯤꯡꯖꯕꯁꯤ ꯅꯈꯣꯏꯅ ꯀꯥꯏꯍꯟꯕ ꯏꯃꯥ ꯄꯥꯝꯗꯦ. ꯑꯩꯒꯤꯁꯨ ꯑꯅꯤꯡꯕꯁꯦ ꯐꯪꯖꯅꯕ, ꯏꯆꯥꯅꯨꯄꯤꯒꯤꯁꯨ ꯃꯅꯤꯡ ꯊꯨꯡꯖꯅꯕ. ꯅꯪꯒꯤ ꯂꯩꯖꯕ ꯈꯔꯗꯣ ꯄꯨꯔꯒ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ. ꯍꯌꯦꯡ ꯏꯆꯥꯁꯤꯅ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯀꯥꯟꯗ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯦ. ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯈꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯤꯗꯅ. ꯏꯃꯥ, ꯃꯦꯂꯩꯒꯤꯗꯃꯛ ꯑꯩꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯐꯥꯎꯕ ꯄꯥꯝꯃꯨꯗꯅ ꯃꯐꯝꯗ ꯄꯤꯕ ꯉꯝꯒꯅꯤ. ꯏꯃꯥꯒ ꯃꯦꯂꯩꯒꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ. ꯂꯨ ꯇꯣꯡꯅ ꯁꯥꯕ ꯍꯛꯆꯥꯡꯒꯤꯗꯃꯛ ꯃꯦꯂꯩꯕꯨ ꯑꯩꯅ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ. ꯅꯨꯄꯥ ꯊꯣꯛꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜ. ꯆꯠꯂꯣ ꯉꯁꯤꯒꯤꯗꯤ. ꯏꯃꯥ, ꯗꯥ ꯄꯨꯔꯦꯜꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕꯅꯤ. ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯑꯣꯏꯗꯅꯕꯨ ꯃꯤꯒꯤ ꯍꯦꯛꯇ ꯑꯣꯏꯍꯟꯈꯤꯕ ꯍꯧꯅꯗꯦ. ꯌꯨꯝꯁꯤꯗ ꯗꯥ ꯄꯨꯔꯦꯜꯅ ꯂꯩꯔꯕꯗꯤ
ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯅꯣꯛꯅꯔꯤꯕ ꯄꯨꯝꯕꯁꯨ ꯀꯣꯛꯂꯅꯤ ꯏꯃꯥ ꯏꯆꯥꯒꯤ ꯅꯤꯡꯖꯕꯁꯨ ꯊꯨꯡꯂꯅꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅ ꯄꯤꯗꯧꯔꯤꯕꯅꯤ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯁꯨ ꯚꯥꯞ ꯇꯥꯔꯦꯗꯅ ꯅꯪꯅ ꯃꯁꯛ ꯊꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯄꯨꯔꯦꯜꯒ ꯌꯨꯝꯕꯥꯜ ꯃꯔꯤ ꯑꯃꯠꯇ ꯊꯝꯕ ꯌꯥꯔꯣꯏ ꯀꯅꯥꯅ ꯈꯪꯅꯤ ꯅꯨꯄꯥ ꯃꯈꯣꯏꯗꯤ ꯈꯝꯕꯜ ꯆꯥꯎꯕꯅꯤꯅ ꯑꯉꯥꯡ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯏꯃꯥ ꯏꯆꯥꯅ ꯍꯣꯠꯅꯖꯔꯛꯂꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕꯗ ꯇꯥꯕꯅꯤ ꯏꯃꯥꯒꯤꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯏꯆꯥ ꯑꯐꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯁꯣꯝꯗ ꯅꯨꯔꯩ ꯄꯨꯔꯦꯜꯅ ꯃꯐꯝꯗꯒꯤ ꯂꯣꯠꯀꯦ ꯈꯟꯅ ꯂꯣꯠꯈ꯭ꯔꯕꯗ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯆꯥꯛꯇꯨ ꯊꯣꯡꯂꯤ ꯃꯅꯝꯁꯤꯗꯤ ꯀꯔꯤꯅꯣ ꯍꯩꯃꯥ ꯃꯧꯋꯥ ꯅꯪꯒꯤ ꯆꯥꯛꯁꯤ ꯀꯥꯅꯝꯅ ꯂꯣꯏꯔꯦꯍꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯚꯥꯞ ꯑꯃ ꯏꯃꯧꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯃꯥꯏ ꯅꯃꯤꯠꯇꯤ ꯏꯃꯛ ꯃꯛꯁꯤꯟꯅ ꯎꯏꯗ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯌꯥꯗꯦ ꯏꯃꯧꯒꯤ ꯁꯛꯐꯝꯁꯦ ꯆꯠꯂꯣ ꯆꯥꯛꯁꯦ ꯏꯅꯦꯝ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯏꯃꯧ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ ꯅꯨꯔꯩ ꯃꯁꯥꯗꯣ ꯀꯌꯥ ꯍꯩꯅꯤꯡꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯕꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯨꯔꯦꯜ ꯂꯩꯔꯝꯒꯅꯤ ꯈꯟꯅ ꯆꯤꯡꯅꯅ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯏ ꯅꯨꯔꯩ ꯄꯨꯔꯦꯜꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯊꯥꯖꯧ ꯀꯅꯥꯅꯣ ꯅꯪꯕꯣ ꯀꯥꯁꯤꯗ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯆꯪꯂꯛꯏꯅꯣ ꯑꯩꯉꯣꯟꯗ ꯇꯥꯆꯧ ꯀꯧ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯒꯦ ꯏꯃꯥꯅ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯆꯠꯂꯣꯏ ꯊꯥꯖꯧ ꯑꯩꯅ ꯅꯐꯝꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯑꯣꯠꯂꯤꯕ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥ ꯊꯥꯗꯣꯛꯇꯨꯅ ꯑꯩꯅ ꯌꯨꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯦ ꯑꯁꯤꯒꯨꯝꯕ ꯆꯩꯅꯥꯁꯤ ꯐꯪꯅꯕ꯭ꯔꯣ ꯊꯥꯖꯧ ꯑꯩꯁꯤ ꯅꯪꯒꯤ ꯀꯅꯥꯁꯨ ꯅꯠꯇꯕ꯭ꯔꯣ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯄꯥꯝꯃꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯒ ꯑꯩ ꯇꯥꯅꯤꯡꯗꯦ ꯌꯨꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯑꯩ ꯅꯐꯝꯗ ꯀꯔꯤ ꯍꯥꯏꯈꯤ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯄꯨꯟꯁꯤꯁꯤꯃꯒꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦꯜ ꯅꯨꯔꯩꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯅꯨꯔꯩꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯄꯦꯟꯗꯅ ꯌꯦꯡꯂꯝꯂꯤꯕꯗꯨ ꯎꯕꯗ ꯄꯨꯔꯦꯜ ꯅꯨꯔꯩꯗ ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯥꯗꯨꯗꯒꯤ ꯄꯨꯔꯦꯜ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯅꯣꯡ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯔꯩ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯊꯅ ꯎꯏ ꯍꯥꯏꯗꯅ ꯃꯅꯦꯝ ꯂꯩꯍꯥꯎꯅ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯄꯗꯒꯤ ꯈꯪꯂꯦ ꯅꯨꯔꯩ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯂꯩꯍꯥꯎꯗꯤ ꯃꯁꯥꯗ ꯑꯃꯨꯛ ꯇꯣꯏꯕ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯦ ꯅꯨꯔꯩꯁꯨ ꯃꯆꯥꯁꯤꯒꯤ ꯃꯔꯝꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯅꯤ ꯈꯟꯅ ꯍꯔꯥꯎꯖꯩ ꯃꯅꯤ ꯃꯃꯧ ꯑꯅꯤꯅ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯜꯂꯛꯄꯗ ꯀꯨꯟꯖꯣ ꯃꯪꯒꯣꯜ ꯑꯗꯨꯗ ꯁꯥꯎꯅ ꯍꯟꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯑꯗꯨꯛ ꯁꯥꯎꯅ ꯅꯅꯥꯇꯣꯟ ꯑꯆꯧꯕꯗꯣ ꯐꯤ ꯀꯥꯕ ꯃꯈꯩ ꯍꯟꯒꯠ ꯍꯟꯗ ꯆꯠꯂꯤꯕꯗꯨꯕꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯂꯤꯌꯦ ꯌꯨꯝꯁꯤꯗ ꯃꯤ ꯑꯃꯠꯇ ꯀꯧꯕ ꯂꯝꯕ ꯇꯥꯗꯕ ꯃꯈꯩ ꯀꯔꯥꯏ ꯆꯠꯂꯨꯒꯤ ꯅꯣꯏꯕꯣ ꯃꯤ ꯂꯩꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯌꯨꯝꯁꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯂꯥꯏꯃ ꯇꯜꯂꯤꯍꯦ ꯃꯄꯥ ꯅꯪꯁꯤ ꯅꯨꯡꯉꯥꯏꯖꯔꯝ ꯋꯥꯈꯜꯒꯁꯦ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯍꯜꯂꯤ ꯍꯣꯏ ꯃꯧꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯃꯥꯏꯕꯤ ꯌꯦꯡꯂꯨꯕꯅꯦ ꯑꯗꯨꯒꯗꯤ ꯑꯩꯁꯦ ꯃꯕꯣꯛ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤꯗ ꯏꯃꯧꯕꯣ ꯍꯩꯃ ꯀꯔꯤ ꯍꯅꯨꯕꯅꯣ ꯁꯤꯕꯣ ꯃꯁꯨ ꯐꯪꯗꯧꯔꯦꯗꯅ ꯍꯔꯥꯎꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯃꯄꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯅꯆꯥꯅꯨꯄꯥꯗꯣ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯅꯦ ꯂꯩꯖꯕ ꯂꯧ ꯄꯨꯝꯕꯁꯨ ꯃꯥꯅ ꯂꯣꯟꯅ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂ ꯃꯥꯜꯂꯦ ꯀꯔꯤ ꯏꯃꯥꯒꯤ ꯄꯨꯔꯦꯜ ꯐꯠꯇꯦꯗꯀꯣ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯋꯥꯅ ꯅꯪꯒꯤꯗꯃꯛ ꯇꯨꯡꯁꯤꯟꯖꯔꯛꯄ ꯃꯌꯥꯝꯗꯣ ꯅꯪꯅ ꯂꯦꯝꯅ ꯃꯥꯡꯍꯜꯂꯕꯅꯤꯀꯣ ꯅꯧꯖꯔꯤꯕꯤ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯒꯤ ꯄꯨꯟꯁꯤꯅ ꯀꯝꯗꯧꯍꯧꯕ ꯅꯨꯔꯩ ꯁꯥꯒꯠꯆꯔꯝꯕ ꯃꯪꯂꯥꯟ ꯄꯨꯝꯕ ꯀꯥꯏꯔꯕꯗ ꯋꯥꯂꯥꯟ ꯀꯔꯤꯁꯨ ꯉꯥꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯏꯃꯧ ꯁꯅꯥ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯗꯀꯣ ꯃꯥꯅꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯩ ꯏꯁꯥꯅ ꯊꯣꯛꯍꯟꯕꯅꯤ ꯐꯠꯇꯕ ꯏꯆꯥꯅꯤ ꯈꯪꯅ ꯑꯩꯅ ꯏꯃꯧꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ ꯑꯩꯒꯤ ꯃꯔꯝꯅ ꯉꯁꯤꯗꯤ ꯏꯃꯧꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯥꯡꯍꯜꯂꯦꯗꯅ ꯑꯩꯈꯣꯏ ꯃꯄꯥ ꯏꯆꯥꯒꯤꯗꯃꯛ ꯏꯃꯧ ꯊꯤꯔꯨꯕ ꯑꯩꯁꯦ ꯌꯥꯝꯅ ꯂꯥꯜꯂꯕ꯭ꯔꯣ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯂꯕ ꯃꯆꯥꯗꯣ ꯇꯣꯡꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯩ ꯍꯥꯏꯕ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯁꯨ ꯏꯃꯧ ꯑꯁꯤꯅ ꯐꯪꯂꯤꯕ ꯆꯩꯔꯥ ꯑꯁꯤ ꯐꯪꯕ ꯑꯣꯏꯌꯨꯀꯣ ꯑꯁꯨꯛ ꯐꯠꯇꯕ ꯅꯪꯁꯦ ꯑꯩꯅ ꯊꯥꯕꯨꯝ 19 ꯄꯨꯗꯨꯅ ꯄꯣꯛꯆꯈꯤꯕ ꯏꯆꯥꯗꯨꯅꯤꯀꯣ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯋꯥ ꯃꯄꯥꯎ ꯇꯥꯔꯕꯗ ꯅꯨꯔꯩꯒꯤ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯑꯄꯣꯛꯄ ꯃꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯊꯥꯔꯣꯅ ꯏꯃꯥꯒꯤ ꯅꯨꯔꯩ ꯀꯔꯤꯒꯤ ꯏꯆꯥꯅ ꯀꯞꯂꯤꯕꯅꯣ ꯏꯆꯥꯒꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯁꯛꯇꯝ ꯑꯗꯨꯇꯕꯨ ꯎꯅꯤꯡꯂꯨꯕꯒꯤ ꯃꯍꯩꯔꯣ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯏꯃꯥꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯏꯆꯥꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯩꯅ ꯉꯁꯤ ꯎꯔꯤꯕ ꯏꯃꯥꯒꯤ ꯅꯨꯔꯩ ꯂꯥꯎ ꯏꯃꯥ ꯂꯥꯛꯂꯤꯉꯩꯁꯤꯗ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯅꯥꯏꯇꯣꯝ ꯆꯥꯆꯕꯤ ꯏꯆꯥꯅ ꯁꯝꯕꯜ ꯈꯥꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔ ꯃꯐꯝ ꯑꯁꯤꯗ
ꯂꯩꯁꯥ ꯇꯝꯕ ꯏꯃꯥ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ ꯏꯃꯥ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯏꯔꯥꯜ ꯂꯥꯛꯆꯈꯤꯕꯅꯣ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯏꯔꯤꯛ ꯑꯃ ꯐꯥꯎꯕ ꯐꯪꯕ ꯉꯝꯗ꯭ꯔꯤꯕ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯁꯦ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯏꯆꯥ ꯀꯞꯄ ꯌꯥꯗꯦ ꯏꯃꯥꯅ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯁꯤꯔꯕꯁꯨ ꯏꯄꯨꯔꯣꯏꯕꯒꯤ ꯑꯁꯦꯡꯕ ꯌꯨꯝꯐꯝ ꯑꯁꯤꯗ ꯅꯆꯥ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯍꯟꯕꯤꯌꯨ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯤꯕ ꯑꯩꯒꯤ ꯈꯣꯏꯁꯤ ꯈꯥꯗ ꯃꯤꯇꯝꯂꯤꯕ ꯊꯋꯥꯏꯁꯤꯒꯤꯗꯃꯛ ꯈꯟꯗꯨꯅ ꯍꯌꯦꯡ ꯅꯤꯡꯂꯤꯌꯦ ꯏꯃꯥ ꯏꯄꯨꯔꯣꯏꯕꯒꯤ ꯑꯁꯦꯡꯕ ꯏ ꯑꯁꯤꯕꯨ ꯃꯐꯝ ꯀꯩꯗꯁꯨ ꯄꯨꯗꯨꯅ ꯆꯠꯄ ꯑꯩ ꯉꯝꯂꯣꯏꯌꯦ ꯏꯃꯥ ꯏꯃꯥꯒꯤ ꯅꯨꯔꯩ ꯏꯃꯥꯅ ꯇꯠꯇꯅ ꯅꯆꯥꯗ ꯍꯥꯏꯕ ꯇꯥꯏ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏꯕꯛꯇꯤ ꯌꯨꯝ ꯄꯥꯜꯂꯕ ꯇꯨꯡꯗ ꯂꯦꯞꯄꯤ ꯍꯥꯏꯅ ꯏꯃꯥ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯄꯨꯝꯕꯁꯦ ꯑꯩꯒꯤ ꯏꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯅꯆꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯊꯝꯕꯤꯔꯝꯃꯣ ꯏꯃꯥ ꯇꯣꯃꯥꯜꯅ ꯅꯣꯡꯃꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯤꯛꯂꯥ ꯑꯃ ꯁꯤꯟꯊꯈꯤꯗ꯭ꯔꯤꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯍꯟꯕ ꯅꯪꯗꯤ ꯑꯩꯅ ꯊꯦꯡꯅꯕ ꯃꯐꯝꯗ ꯏꯈꯨꯠ ꯄꯦꯟꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯃꯗꯨꯗꯇ ꯑꯩꯅ ꯉꯁꯤ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯀꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯀꯨꯟꯖꯣꯗꯤ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯅꯤꯡꯉꯝꯗꯕꯅ ꯃꯁꯥꯗꯨ ꯄꯤꯛ ꯊꯜꯂꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯅꯥꯗꯨꯅ ꯂꯩꯔꯝꯂꯒ ꯇꯥꯏꯕꯪ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯔꯩ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ ꯅꯨꯔꯩ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯄꯨꯔꯦꯜꯕꯨ ꯅꯤꯡꯁꯤꯡꯒꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯒꯤ ꯁꯛꯐꯝꯁꯦ ꯅꯪꯕꯨ ꯎꯅꯤꯡꯗꯕ꯭ꯔꯣ ꯇꯥꯆꯧ ꯅꯨꯡꯁꯤꯕ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯁꯤ ꯎꯔꯒ ꯉꯁꯤꯗꯤ ꯑꯩ ꯅꯪꯕꯨ ꯅꯤꯡꯁꯤꯡꯒꯅꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯏꯆꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯗ꯭ꯔꯁꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯃꯤꯠꯃꯥꯡꯁꯤꯗ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨꯕ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯏꯃꯧꯁꯅꯥ ꯍꯧꯖꯤꯛ ꯏꯃꯧ ꯀꯞꯄ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯏ ꯅꯧꯔꯤꯉꯩꯗ ꯑꯁꯨꯝꯅ ꯀꯞꯄ ꯐꯠꯇꯦ ꯀꯗꯥꯏ ꯏꯁꯨꯗꯣ ꯑꯩ ꯄꯝꯒꯦꯁꯦ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯁꯦ ꯏꯃꯥ ꯇꯥꯆꯧꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯇꯣ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯐꯕꯤ ꯅꯨꯄꯤ ꯑꯃꯅꯤꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯀꯜꯂꯛꯇꯕ ꯉꯝꯗꯦ ꯃꯥꯒꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯁꯦ ꯇꯥꯆꯧꯒꯤ ꯃꯐꯝꯗ ꯂꯝꯂꯥꯟꯕꯤꯅꯤꯀꯣ ꯏꯃꯥ ꯑꯩꯒꯤꯗꯃꯛ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯝꯂꯥꯟꯕꯤ ꯑꯣꯏꯍꯜꯂꯝꯂꯕꯗꯤ ꯅꯃꯧꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯒꯗꯕꯅꯣ ꯏꯃꯥ ꯏꯃꯧꯁꯅꯥ ꯅꯪꯕꯨ ꯇꯣꯛꯂꯣꯏꯃꯤ ꯅꯀꯣꯛ ꯆꯤꯛꯄ ꯇꯥꯔꯦ ꯃꯃꯥ ꯅꯪꯅ ꯀꯞꯄꯗ ꯏꯁꯨꯁꯤꯁꯨ ꯌꯥꯎꯅ ꯀꯞꯂꯦ ꯃꯕꯨꯛ ꯑꯃꯨꯛꯇ ꯏꯜꯂꯨꯁꯤ ꯅꯨꯔꯩꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯩꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯔꯝꯃꯤ ꯅꯣꯡꯃ ꯍꯧꯈꯤ ꯅꯤꯅꯤ ꯍꯧꯈꯤ ꯂꯩꯁꯤꯁꯨ ꯆꯥꯎꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯅꯤꯡꯊꯤꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯦ ꯑꯕꯣ ꯏꯃꯥꯗꯤ ꯏꯁꯨꯒꯤ ꯃꯃꯥꯗꯣ ꯏꯁꯨꯒꯤ ꯑꯆꯥꯄꯣꯠ ꯂꯩꯅꯕ ꯁꯦꯜ ꯇꯥꯟꯕ ꯆꯠꯈꯤꯌꯦ ꯑꯕꯣꯛꯀꯁꯤꯗ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯑꯕꯣ ꯑꯩꯒꯤꯗꯤ ꯄꯥꯕ ꯂꯩꯇꯕ꯭ꯔꯣ ꯃꯤꯒꯤꯗꯤ ꯄꯥꯕ ꯂꯣꯏꯅ ꯂꯩꯅꯩ ꯑꯩꯒꯤꯗꯤ ꯑꯕꯣꯛꯀ ꯏꯃꯥ ꯈꯛꯇꯪ ꯂꯩ ꯏꯁꯨꯒꯤꯁꯨ ꯄꯥꯕ ꯂꯩ ꯀꯔꯤꯒꯤ ꯏꯁꯨꯒꯤꯕꯨ ꯄꯥꯕ ꯂꯩꯇꯅꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯏꯁꯨꯒꯤ ꯅꯥꯛꯇ ꯏꯁꯨꯒꯤ ꯄꯥꯕꯗꯣ ꯂꯥꯛꯀꯅꯤ ꯑꯗꯣ ꯅꯃꯥꯗ ꯅꯪ ꯄꯥꯕ ꯍꯪꯕ ꯌꯥꯗꯦꯀꯣ ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯑꯕꯣꯛꯅ ꯍꯥꯏꯕ ꯏꯟꯕꯤꯅꯦ ꯑꯩꯗꯤ ꯑꯕꯣꯛꯅ ꯍꯥꯏꯕ ꯏꯜꯂꯤ ꯑꯗꯨꯅ ꯏꯃꯥꯗ ꯄꯥꯕ ꯁꯨꯡꯍꯪ ꯍꯪꯕꯤꯗꯦ ꯑꯗꯣ ꯑꯕꯣ ꯑꯩ ꯇꯨꯝꯅꯤꯡꯉꯤ ꯑꯩ ꯁꯨꯝꯕꯤꯌꯣ ꯍꯥ ꯏꯁꯨ ꯇꯨꯝꯅꯤꯡꯉꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯕꯨꯕꯣꯛꯅ ꯏꯁꯨ ꯁꯨꯝꯕꯤꯒꯦ ꯏꯃꯥ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ ꯇꯨꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯃꯆꯤꯟ ꯃꯆꯥꯁꯤꯅ ꯀꯔꯤꯅꯣ ꯄꯦꯗ꯭ꯔꯣꯡ ꯂꯣꯜꯂꯝꯂꯤꯕꯅꯤ ꯑꯩ ꯇꯨꯝꯗꯦꯅꯦ ꯏꯃꯥ ꯑꯩꯕꯨ ꯁꯨꯝꯕꯤꯌꯣ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯩꯃꯥ ꯀꯌꯥꯗ ꯀꯗꯔ ꯍꯩꯔꯤꯕꯅꯤ ꯌꯦꯡꯉꯣ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯁꯤꯟꯅꯔꯒ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯆꯣꯡꯊꯣꯔꯛꯂꯤꯕꯁꯦ ꯂꯥꯛꯑꯣ ꯏꯃꯥ ꯁꯨꯝꯕꯤꯔꯒꯦ ꯑꯕꯣꯛꯁꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯁꯦꯟꯅꯕꯗ ꯋꯥꯔꯝꯂꯅꯤ ꯏꯁꯨ ꯁꯦꯟꯅꯕꯗ ꯋꯥꯕꯕꯨ ꯋꯥꯕ ꯀꯧꯕ꯭ꯔꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯥꯟꯅꯕ ꯆꯠꯂꯝꯃꯤ ꯃꯈꯨꯠꯇ ꯂꯥꯏ ꯐꯗꯤꯕꯤ ꯃꯆꯥ ꯑꯃꯁꯨ ꯄꯥꯏꯔꯤ ꯑꯩꯁꯨ ꯁꯥꯟꯅꯕ ꯌꯥꯎꯒꯦ ꯍꯣꯔꯦꯟ ꯏꯃꯥꯅ ꯑꯩꯒꯤ ꯉꯃꯣꯛ ꯂꯩꯔꯛꯄꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯊꯣꯏꯕꯤꯅ ꯂꯩꯁꯤ ꯅꯪꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯕ ꯌꯥꯔꯣꯏꯌꯦ ꯅꯪꯗꯤ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯅꯪꯒ ꯇꯤꯟꯅꯅꯤꯡꯗꯦ ꯊꯣꯏꯕꯤ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯃꯤ ꯑꯩꯒꯤꯁꯨ ꯄꯥꯕ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯍꯥꯏ ꯊꯦꯝꯕꯨꯡ ꯇꯨꯠ ꯅꯪꯒꯤꯗꯤ ꯅꯄꯥꯁꯨ ꯂꯩꯖꯗꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯕ ꯂꯩ ꯅꯨꯡꯇꯤꯒꯤꯁꯨ ꯑꯩꯕꯨ ꯑꯗꯨꯝ ꯄꯣꯕꯤ ꯅꯪꯗꯤ ꯅꯣꯏ ꯄꯥꯕ ꯐꯥꯎꯕ ꯃꯁꯛ ꯈꯪꯖꯔꯝ ꯅꯣꯏ ꯑꯩꯈꯣꯏ ꯑꯕꯣꯛꯇ ꯍꯥꯏꯗꯣꯛꯑꯒ ꯐꯨꯍꯟꯒꯦ ꯑꯩꯒꯤ ꯄꯥꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯊꯣꯏꯕꯤꯅ
ꯅꯪꯗꯤ ꯅꯄꯥ ꯂꯩꯖꯗꯕꯅꯤꯅ ꯅꯕꯣꯛꯇ ꯍꯥꯏꯌꯣ ꯑꯩꯈꯣꯏꯗꯤ ꯄꯥꯕ ꯂꯩꯖꯕꯅꯤꯅ ꯑꯩꯈꯣꯏ ꯄꯥꯕꯗ ꯍꯥꯏꯗꯣꯛꯀꯅꯤ ꯇꯨ ꯑꯩꯒꯤꯗꯤ ꯂꯩꯗꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯖꯩ ꯅꯣꯏꯒꯤꯗꯤ ꯂꯩꯗꯤ ꯃꯁꯛ ꯐꯖꯗꯕꯗꯣ ꯐꯖꯕꯤ ꯂꯩꯖꯗꯕꯗꯣ ꯄꯤꯛꯇ꯭ꯔꯨꯅ ꯑꯌꯥ ꯊꯣꯏꯕꯤ ꯂꯩꯁꯤꯒꯤ ꯂꯩꯗꯤꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯃꯨꯟꯕꯤꯌꯣ ꯊꯣꯏꯕꯤ ꯂꯩꯁꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯩꯗꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯐꯠ ꯃꯨꯜꯂꯒ ꯂꯩꯁꯤ ꯆꯠꯂꯣ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯅꯪꯗꯤ ꯂꯝꯄꯥꯛꯇ ꯊꯣꯛꯂꯛꯀꯅꯨ ꯅꯌꯨꯝꯗ ꯅꯕꯣꯛꯀ ꯁꯥꯟꯅꯔꯒ ꯂꯩꯌꯨ ꯂꯩꯁꯤ ꯄꯤꯔꯤ ꯑꯩ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯗꯤ ꯑꯩꯒꯤ ꯂꯩꯗꯤꯗꯨ ꯄꯤꯕꯤꯔꯣ ꯑꯩ ꯂꯩꯗꯤꯁꯤ ꯄꯥꯝꯃꯗꯤ ꯅꯣꯏ ꯂꯧꯖꯔꯣ ꯑꯗꯨꯒ ꯑꯩꯕꯨ ꯁꯥꯟꯅꯕ ꯌꯥꯎꯍꯜꯂꯨ ꯊꯣꯏꯕꯤꯅ ꯑꯩꯅ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯁꯥꯟꯅꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ರೋ ꯆꯠꯂꯣ ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯄꯤꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯂꯩꯁꯤꯕꯨ ꯏꯜꯂꯤ ꯏꯃꯥ ꯈꯪꯅꯤꯡꯅꯣ ꯑꯩꯈꯣꯏ ꯕꯨꯕꯣꯛꯇ ꯍꯥꯏꯗꯣꯛꯀꯦꯕ ꯂꯩꯁꯤ ꯃꯄꯤ ꯆꯗꯨꯝ ꯇꯥꯕ ꯃꯈꯩ ꯀꯞꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯇꯨꯅ ꯑꯕꯣ ꯃꯣꯏꯅ ꯑꯩꯒꯤ ꯄꯥꯕ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯒꯤ ꯄꯥꯕꯗꯣ ꯀꯧꯔꯨꯁꯦꯕꯣ ꯃꯣꯏꯅ ꯑꯩꯕꯨ ꯁꯥꯟꯅꯕꯁꯨ ꯌꯥꯎꯍꯟꯕꯤꯗꯦ ꯑꯗꯨꯒ 이만한 이봐 애기레이도 수 뭐이는 건데 기본치바 아주고 돌비나 이보 만나 이보 인도마다 또뭐 애기 구치 이도 이봐 뭐이나 애기 빠바 라이티 하이야 뭐 하이마 시디 이토리드나 아속바도 아보 히닥 하비기세 딸리 히닥 하우카노 얌토페 뭐 뭐이도 포르시 뭐이나 이보 아덤 티나 수세비 아이기 빠바도 아이보 로브 랑치 게기노 아보 미기디 빠바나수 아덤 뽀비하이 아이기 빠바나수 뽀비디 이낙다수 락비디 아보기 레이시에 시 토이비 호이도 아보가 사투나 포르시 모이니다 이수다 마팔레이다 마자니 하이바 야브로 아보 마나도 레이탓기에 아숨나 레하우나 마수누비 레이시부 뿌두나 토이비기 마윰 땀나 라이 하이 아루비야 마사누비 레이브라 까리 레레기네 하이 아루비야 마사누비도 크라 와로 이수시다 마코이 마얌나 마팔레이다 마사니다 낙나바다기네 마다다기 핸독다나 까리수 칸자드리베 이수시부 마코이 마얌 쌍다나 푸레 에드 속리브시에 헤라 이네 안강 무sil 사나브다 속바기부 윰땀 락바 홍나브라 나수 속바 야드라바디 나 윰다 파질라가 탐비우 야드로 까리 사나바 토칼루리바노 하이 싱한비야 야레 하이 나건 신나바 렘데 마tung 마나우 아이기 수기 마투 남 헥 속락라바 나사누피도 아이나 푸타레 칸 이네 마빠나수 하나 옌비럭드바나 수누피도 좀 파질 까이 톡세이나 하이자사이 마사 파워럭 빵감다비 낭곰비나 이탁도 왕강반다 틱로 아보키 레이시에 자시라 마마 시기 마사나부 까얌 파림니기 라우 아보 이마 레이트링아이다 아이기 빠바기 마낙다 짤루시라 아이 빠바도 윰다 짤라시나 하이기 바보 아보키 레이시에 이수기 빠바나 레이비 마팜도 얌 라피 뚜 아도 우리부 싱 아저우바세 아시기 왕마다니 이수 싱 까바 ngamoyi hayeng isuna sauraga aboga jasiko somdana nurai hingdabadi yadabana turilda kumduna nunglengoi pektuna hingnabagi lanphamda masagi damak masada sokthaba leitama kai hotnari masak matau phajabi mongnaha mana asumnam pal thoktuna thabak suba sidadi mamit ngawba nupa kayagi mita phamsu oiribani khoimuna nurai nasakna to haire watpanati nawa na puroi phangi amuk halagadaba leitri napunsida wana lengadabi saruk aigi nupi atombi oraga nungai leijawdana kaino takhoimu ipuroiba leitra haiduna hanthaba mityengdi ifamda khak yengbirakan aise mama amani matung manaw aigi thakta hek asigumwa amuk khana nganglabadi khatlibana reido kakpa ngamoi khanbigano piet lauru nupi nangna muktana kaya mukpa ngamjadoiba ngasi phawda khoimu aina pamkiba nupi amata aigi oidana tokidri nawana puroiba hana yengbidraba nupi nangdi lahi pama khoimoi khoi mayanggi sarukni gai aduna nangsu ngasidagi numit masing paba ho nongma to oirabasu mikup ama to oirabasu nangbu aigi nupi oiba ngamjaba khoimoi gi muriba gususe ngawhanbigi ketokina hai nurai asigi rasi machin amata yaudaba kang amon phauba hataba nupasina kari ma hairamino khangdedei magi dokpa kari kaino khra hairami ine ipuroiba da mirai biraba nupi ko isipu समाज असे हिंबदा याम कायरब्रो आइना करी लानखिबगिनो इतोंदा इसुंगी मानबी कयाना आइबु हुरगा मचिं खुमदुना नोकनारिबा नुपा कयाना आइबु लमचत नाइदबि मगुमना लौरिबा
ꯑꯩꯅ ꯃꯈꯣꯏꯗ ꯀꯌꯥꯝ ꯂꯥꯟꯈꯤꯕꯒꯤꯅꯣ? ꯅꯨꯔꯩ, ꯏꯁꯥꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯏꯅꯦꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤꯅꯦ. ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ. ꯄꯤꯛꯂꯤꯕ ꯅꯆꯥꯗꯣ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯁꯥꯒꯤ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦꯀꯣ. ꯇꯔꯨ ꯇꯔꯨ ꯍꯤꯡꯖꯔꯤꯕ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯡꯒꯤ ꯈꯜꯂꯤꯕ ꯃꯈꯣꯏꯗ ꯇꯨꯝꯅ ꯁꯤꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ. ꯌꯨꯝꯗ ꯀꯥꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯦ. ꯏꯅꯦꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ. ꯏꯅꯦ, ꯉꯁꯤꯗꯤ ꯈꯨꯠꯁꯨꯃꯟꯁꯨ ꯐꯪꯕ ꯅꯨꯃꯤꯠꯅꯤꯅ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯌꯧꯔꯨꯈꯤꯒꯦ. ꯏꯃꯥꯗꯣ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃꯠꯇꯁꯨ ꯄꯤꯖꯕ ꯉꯝꯗꯕ ꯀꯨꯏꯔꯦ. ꯉꯁꯤ ꯁꯦꯜ ꯐꯪꯂꯤꯉꯩꯁꯤꯗ ꯉꯥ ꯃꯆꯥ ꯑꯃꯇ ꯄꯤꯖꯍꯧꯒꯦ. ꯏꯆꯥ ꯅꯨꯔꯩꯅ ꯃꯅꯦꯝ ꯅꯤꯡꯖꯕꯁꯤꯗꯤ ꯀꯜꯂꯛꯆꯩꯀꯣ. ꯆꯠꯂꯨꯔꯣ. ꯑꯗꯣ ꯄꯪꯀꯨꯏ ꯀꯨꯏꯅ ꯂꯩꯊꯔꯛꯀꯅꯨꯀꯣ. ꯃꯇꯝ ꯐꯠꯇꯦ. ꯍꯣꯏꯅꯦ. ꯅꯨꯔꯩꯁꯨ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯇꯨꯅ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ, ꯏꯅꯦ, ꯀꯕꯣꯛ ꯃꯇꯨꯝ ꯁꯤꯝꯇ ꯄꯤꯕꯤꯌꯨ. ꯍꯩꯃꯥ, ꯅꯪꯕꯨ ꯂꯩꯍꯥꯎꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ? ꯅꯨꯔꯩꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯨ ꯄꯣꯠ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯗ ꯂꯩꯍꯥꯎ ꯍꯥꯏꯅ ꯄꯟꯈꯤꯕ ꯃꯤꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ. ꯍꯣꯏ, ꯃꯥꯅꯤꯅꯦ. ꯅꯅꯦꯝꯅ ꯅꯣꯡꯃ ꯅꯆꯥꯅꯨꯄꯤꯗꯨ ꯄꯨꯔꯒ ꯀꯩꯊꯦꯜꯁꯤ ꯂꯥꯛꯂꯝꯃꯤ. ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯤ ꯏꯁꯨꯗꯣ. ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯕꯨꯕꯣꯛ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ. ꯅꯅꯦꯝꯗꯣ ꯏꯁꯨꯗꯨ ꯄꯨꯔꯒ ꯈꯔ ꯀꯣꯏꯊꯣꯔꯛꯑꯣ ꯍꯥꯏꯔꯦ ꯍꯥꯏꯗꯅ ꯇꯝꯃꯨꯀꯣ. ꯎꯇꯣꯡ ꯆꯥꯛꯁꯤꯒ ꯆꯤꯅꯤ ꯍꯩꯉꯥꯟꯁꯤꯃꯁꯨ ꯍꯥꯞꯂꯕꯅꯤ. ꯍꯣꯔꯦꯟ ꯏꯁꯨꯗ ꯀꯩꯊꯦꯜꯒꯤ ꯑꯕꯣꯛꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯌꯨꯀꯣ. ꯍꯣꯏꯅꯦ. ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯔꯩꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯦꯂꯩꯗ ꯍꯥꯏꯐꯦꯠ ꯊꯦꯡꯖꯤꯜꯂꯨꯔꯦ. ꯍꯦ, ꯅꯪ ꯉꯥꯏꯈꯣ. ꯐꯤꯕꯝ ꯃꯇꯥꯗꯨꯒ ꯆꯃꯣꯠ ꯆꯅꯥꯏꯔꯗꯅ ꯅꯃꯤꯠꯇꯨ ꯌꯦꯡꯂꯒ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯅꯨꯔꯩꯗꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯈꯠꯂꯛꯄꯗ ꯅꯨꯄꯤꯗꯨꯒꯤ ꯅꯥꯀꯟꯗ ꯄꯨꯔꯦꯜꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯅꯨꯄꯤꯗꯨꯕꯨ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯖꯩ. ꯃꯥꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅꯔꯦ. ꯅꯅꯥꯁꯨ ꯄꯪꯕ꯭ꯔꯣ ꯅꯪꯕꯣ? ꯃꯤ ꯑꯃꯗ ꯊꯦꯡꯖꯤꯜꯂꯕꯗꯤ ꯁꯣꯏꯈ꯭ꯔ ꯍꯥꯏꯕ ꯍꯩꯇꯕ꯭ꯔꯣ? ꯅꯨꯔꯩ ꯀꯔꯣꯝꯗꯒꯤ ꯍꯧꯔꯛꯄ ꯃꯤꯠꯀꯤ ꯄꯤꯅꯣ ꯈꯪꯗꯦ ꯁꯤꯟꯊꯒꯗꯕꯒꯤ ꯇꯧꯔꯛꯂꯤꯕꯗꯨ ꯈꯪꯖꯤꯟꯗꯨꯅ, ꯑꯩ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ. ꯄꯣꯠ ꯌꯣꯟꯕꯤꯗꯨ ꯁꯥꯎꯅ, ꯏꯕꯨꯡꯉꯣ, ꯃꯁꯤ ꯅꯪꯒꯤ ꯅꯨꯄꯤꯔ? ꯃꯀꯣꯛ ꯆꯥꯛꯄꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯤꯌꯥꯝ ꯇꯤꯟ ꯃꯔꯛꯇ ꯄꯨꯔꯛꯀꯅꯨꯅꯦ. ꯀꯩꯊꯦꯜ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯒꯤꯅꯤ. ꯃꯤꯁꯤꯡ ꯈꯔ ꯃꯔꯛꯁꯤꯗ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯅꯕꯗ ꯍꯥꯏꯐꯦꯠ ꯊꯦꯡꯕꯒꯤ ꯑꯁꯨꯛ ꯁꯥꯎꯔꯤꯕ ꯑꯉꯥꯎꯕꯤꯁꯤꯕꯨ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯕꯔꯣ? ꯍꯩ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯨꯔꯩ, ꯆꯠꯂꯨ. ꯑꯁꯤꯒꯨꯝꯕ ꯑꯉꯥꯎꯕꯤꯒꯅꯦ ꯑꯣꯟꯁꯤꯟꯅꯕ ꯍꯧꯅꯗꯦ. ꯄꯨꯔꯦꯜ ꯃꯦꯂꯩꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ, ꯌꯥꯔꯦ, ꯆꯠꯂꯁꯤ. ꯅꯨꯔꯩ ꯄꯨꯔꯦꯜꯅ ꯃꯦꯂꯩꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯗꯨ ꯅꯤꯡꯉꯝꯗ ꯌꯦꯡꯖꯔꯦ. ꯄꯨꯔꯦꯜꯁꯨ ꯍꯥꯏꯐꯦꯠ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯅꯨꯔꯩꯗ ꯌꯦꯡꯂꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯃꯥꯒꯤ ꯑꯣꯏꯌꯨ ꯇꯝꯂꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕꯅꯤ ꯈꯟꯅ ꯅꯨꯔꯩ ꯑꯋꯥꯍꯧ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ. ꯑꯕꯣ, ꯏꯃꯥ ꯂꯥꯛꯏ. ꯑꯌꯥ, ꯏꯃꯥ, ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯉꯥꯔꯣ? ꯍꯣꯔꯦꯟꯗꯤ ꯏꯟꯁꯥꯡ ꯍꯥꯎꯔꯅꯤ. ꯉꯥ ꯊꯣꯡꯕ ꯆꯥꯗꯣꯔꯦ. ꯑꯕꯣ, ꯇꯨ, ꯉꯥꯁꯤ ꯆꯥꯎꯗ꯭ꯔꯥ? ꯏꯃꯥꯅ ꯂꯩꯔꯛꯏꯅꯤ ꯆꯥꯅꯕ ꯑꯩꯒꯤ. ꯏꯃꯥꯒꯤ ꯂꯩꯁꯤ ꯀꯗꯥꯏ? ꯉꯥꯗꯣ ꯏꯃꯥꯗ ꯄꯤꯔꯣ. ꯍꯣꯔꯦꯟ ꯏꯆꯥꯒ ꯕꯨꯕꯣꯛꯀ ꯍꯥꯎꯅ ꯆꯥꯅꯕ ꯏꯃꯥ ꯊꯣꯡꯕꯤꯒꯦ. ꯁꯤꯒꯤ ꯉꯥꯃꯣꯛꯁꯤꯅ ꯑꯕꯣꯛꯀ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣꯁꯤ. ꯑꯌꯥ, ꯑꯕꯣ, ꯁꯤꯗꯤ ꯀꯕꯣꯛꯅꯤ. ꯎꯇꯣꯡ ꯆꯥꯛꯁꯨ ꯌꯥꯎꯏ. ꯇꯨ, ꯑꯩ ꯂꯣꯏꯅ ꯆꯥꯅꯤ. ꯏꯁꯨꯅ ꯆꯥꯅꯕ ꯍꯥꯏꯗꯅ ꯅꯃꯥꯅ ꯂꯩꯔꯛꯂꯤꯕꯅꯦ. ꯆꯥꯔꯣ. ꯅꯃꯥꯗꯣ ꯋꯥꯔꯝꯂꯅꯤ. ꯑꯕꯣꯛ ꯉꯥꯗꯣ ꯁꯦꯝꯕꯤꯔꯨꯒꯦ. ꯃꯪꯒꯣꯜꯁꯤꯗꯅꯦ ꯂꯇꯥ ꯂꯩꯗꯤꯒ ꯂꯩꯔꯝꯃꯨꯀꯣ. ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯝꯒꯅꯨꯀꯣ. ꯍꯣꯏ ꯑꯕꯣ. ꯂꯩꯍꯥꯎ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯅꯨꯔꯩꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯄꯨꯔꯣꯏꯕꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯑꯣꯏꯈ꯭ꯔꯕꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯏꯃꯧꯁꯅꯥ, ꯀꯩꯗꯧꯔꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕꯔꯣ? ꯍꯥ, ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯏꯅꯦꯝꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯏꯃꯥ, ꯇꯥꯆꯧꯗꯣ ꯉꯁꯤ ꯀꯩꯊꯦꯜꯗ ꯎꯔꯨꯔꯦ. ꯑꯩꯕꯨ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯕꯤꯗꯕ ꯃꯥꯜꯂꯤ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯇꯥꯆꯧꯅ ꯏꯃꯥ ꯏꯆꯥꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯈꯤꯅꯤ ꯈꯟꯅ ꯌꯨꯝ ꯑꯁꯤꯗ ꯅꯃꯧꯅ ꯇꯥꯆꯧꯕꯨ ꯍꯜꯂꯛꯄ ꯉꯥꯏꯖꯔꯤꯕꯁꯦ ꯑꯔꯦꯝꯕ ꯇꯥꯔꯗ꯭ꯔꯥ ꯈꯪꯗꯦ. ꯃꯄꯣꯛ ꯊꯤꯅ ꯇꯝꯕꯤꯔꯝꯂꯕ ꯅꯃꯧꯑꯣꯏꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯐꯪꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯗꯤ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯑꯃ ꯑꯣꯏꯍꯟꯅꯤꯡꯗꯦ ꯏꯃꯥ. ꯇꯥꯆꯧꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ. ꯇꯥꯆꯧꯅ ꯃꯥꯒꯤꯗꯃꯛ ꯅꯄꯤꯕꯗꯣ ꯎꯔꯒ ꯅꯃꯧ ꯀꯜꯂꯛꯇꯕ ꯉꯝꯗꯦ ꯏꯃꯥ. ꯏꯅꯦꯝꯕꯤ ꯁꯅꯥ, ꯏꯃꯧꯗꯤ ꯊꯧꯅꯥ ꯂꯩꯕꯤꯅꯤ, ꯀꯞꯄ ꯌꯥꯗꯦ. ꯏꯃꯧꯅ ꯀꯞꯄ ꯎꯔꯒ ꯏꯅꯦꯝꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯤꯌꯦ. ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯩꯅ ꯐꯥꯎꯕ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏꯗꯕ ꯁꯥ ꯑꯣꯟꯈ꯭ꯔꯕ ꯅꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯉꯁꯤꯁꯨ ꯏꯃꯧꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ. ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯈꯥꯡ ꯀꯟꯕꯤ. ꯂꯩꯕꯥꯛ ꯂꯩꯃꯥꯅꯁꯨ ꯏꯃꯧꯒꯤ ꯑꯈꯥꯡ ꯀꯟꯕ ꯃꯇꯧꯗ ꯏꯀꯥꯏꯕ ꯐꯥꯎꯔꯝꯒꯅꯤ. ꯑꯩꯒꯤ ꯏꯃꯧꯗꯤ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯦꯟꯕꯤꯅꯤ. ꯂꯝꯂꯥꯟꯕꯤ ꯃꯥꯅ
ꯑꯩꯒꯤ ꯏꯃꯧꯗꯒꯤ ꯀꯔꯤꯕꯨ ꯍꯦꯟꯒꯦ? ꯃꯃꯥꯏ ꯃꯃꯤꯠꯇ ꯑꯔꯪ ꯑꯔꯥꯛ ꯈꯔ ꯌꯦꯛꯁꯤꯟ ꯇꯩꯁꯤꯜꯂꯒ ꯑꯇꯥꯡꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯈꯔ ꯊꯣꯟꯖꯤꯟꯕꯒꯤ ꯐꯖꯕ ꯃꯥꯟꯕꯅꯤ ꯃꯥꯗꯤ꯫ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜꯗ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯐꯅ ꯐꯖꯅ ꯐꯨꯖꯤꯜꯂꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯃꯅꯤ ꯃꯨꯛꯇꯥ ꯑꯣꯏꯕ ꯈꯛ ꯉꯝꯂꯣꯏ꯫ ꯑꯁꯦꯡꯕ ꯃꯅꯤ ꯃꯨꯛꯇꯥꯗꯤ ꯂꯩꯅꯨꯡꯗ ꯂꯣꯠꯂꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯃꯛꯁꯤꯜꯍꯟꯕ ꯉꯝꯂꯣꯏ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯃꯧ ꯁꯅꯥꯒꯤꯁꯨ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯅꯤ ꯍꯥꯏꯕ ꯏꯅꯦꯝꯅ ꯊꯥꯖꯩꯌꯦ꯫ ꯁꯣꯝꯗꯁꯨ ꯉꯁꯤꯗꯤ ꯄꯨꯔꯦꯜ ꯅꯨꯔꯩꯕꯨ ꯎꯔꯨꯕꯗꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥ, ꯕꯥꯕꯥ, ꯐꯠꯇꯕ ꯅꯆꯥ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯤ꯫ ꯅꯈꯣꯏꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ? ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯁꯤꯅ ꯂꯝꯖꯤꯡꯈꯤꯕꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗꯒꯤ ꯑꯩꯅ ꯂꯥꯞꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯅꯈꯣꯏꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯝꯗ꯭ꯔꯦ꯫ ꯐꯠꯇꯕ ꯅꯆꯥ ꯑꯩꯕꯨ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯝꯈꯤꯒꯗ꯭ꯔꯅꯦ? ꯄꯥꯝꯖꯅ ꯊꯥꯡꯈꯤꯕ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯅ ꯏꯁꯥ ꯈꯛꯇ ꯅꯠꯇꯅ ꯅꯈꯣꯏ ꯄꯨꯝꯕꯁꯨ ꯋꯥꯍꯜꯂꯕ꯭ꯔꯥ? ꯄꯨꯔꯦꯜ ꯇꯨꯝꯊꯕ ꯌꯥꯗ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯗꯨꯅ ꯂꯩ꯫ ꯇꯨꯝꯊꯔꯒꯦ ꯍꯥꯏꯅ ꯃꯃꯤꯠꯇꯨ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯅꯨꯔꯩꯅ ꯃꯥꯕꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯌꯦꯡꯈꯤ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ꯫ ꯄꯨꯔꯦꯜ ꯃꯃꯤꯠ ꯐꯠ ꯄꯥꯡꯊꯣꯛꯇꯨꯅ ꯃꯟꯖꯨꯅꯔꯕ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯑꯩꯕꯨ ꯋꯥꯔꯧꯅ ꯌꯦꯡꯍꯧꯕꯤ ꯃꯥꯗꯣ ꯁꯣꯏꯗꯅ ꯑꯩꯅ ꯆꯤꯡꯅꯔꯤ ꯃꯤꯁꯛ ꯑꯁꯤ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯆꯥ ꯑꯩꯅ ꯅꯣꯡꯃꯇ ꯍꯟꯅ ꯌꯦꯡꯕꯤꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯕꯨ ꯃꯥꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯒꯗ꯭ꯔꯥ? ꯐꯔꯦ, ꯑꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯣꯡꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯤꯔꯣꯠ ꯑꯃꯒꯨꯝ ꯏꯃꯥ ꯄꯥꯕꯒꯤ ꯈꯣꯡꯒꯨꯜꯗꯤ ꯂꯤꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯑꯩꯒꯤ ꯃꯔꯝꯅ ꯍꯟꯖꯗ꯭ꯔꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯂꯝꯂꯗ꯭ꯔꯥ? ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯦꯞꯂꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ꯫ ꯁꯣꯝꯗ ꯂꯩꯁꯤ ꯃꯃꯥꯅ ꯁꯨꯝꯂꯤꯕꯗꯨ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ ꯃꯃꯥꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯄꯥꯕꯗꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ? ꯃꯁꯥꯒꯗꯣ ꯃꯌꯥꯝ ꯐꯕ꯭ꯔꯥ? ꯏꯁꯥꯒꯤ ꯄꯥꯕꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ, ꯃꯁꯥꯁꯨ ꯌꯥꯝ ꯐꯩꯌꯦ꯫ ꯅꯪꯕꯨ ꯏꯃꯥꯅ ꯁꯨꯝꯃꯤꯁꯤ ꯇꯨꯝꯃꯨꯗ꯫ ꯇꯜꯂꯦ, ꯑꯩ ꯇꯨꯝꯅꯤꯡꯗꯦ꯫ ꯄꯥꯕꯒꯤ ꯋꯥꯔꯤ ꯂꯤꯕꯤꯌꯣ꯫ ꯍꯣꯔꯦꯟ ꯇꯨꯝꯕꯗ ꯑꯩꯒꯤ ꯄꯥꯕꯗꯣ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯄꯥꯕꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤꯁꯦ? ꯑꯩꯒꯤ ꯄꯥꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯩꯗꯤ ꯑꯩꯒꯤ ꯄꯥꯕꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯄꯥꯕꯗꯣ ꯆꯤꯡ ꯑꯆꯧꯕꯁꯤ ꯂꯥꯟꯊꯣꯛꯑꯒꯅꯦ ꯂꯩ ꯍꯥꯏꯌꯦ꯫ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯆꯤꯡꯗ ꯄꯥꯕ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯤ, ꯁꯨꯡꯂꯥꯛꯁꯨ ꯂꯥꯛꯄꯤꯗꯦ꯫ ꯑꯩꯅꯗꯤ ꯄꯥꯕ ꯂꯥꯛꯑꯒ ꯑꯩꯕꯨ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯅꯦ ꯍꯥꯏꯔꯤꯕ ꯃꯣꯏ ꯂꯣꯏꯅ ꯐꯨꯍꯟꯒꯦ ꯇꯧꯔꯒ, ꯏꯃꯥ, ꯑꯩꯒꯤ ꯄꯥꯕꯗꯣ ꯃꯁꯥ ꯐꯕꯅꯤꯅ ꯃꯣꯏ ꯂꯣꯏꯅ ꯐꯨꯕ ꯌꯥꯅꯤꯀꯣ? ꯏꯃꯥꯒꯤ ꯂꯩꯁꯤ, ꯏꯃꯥꯕꯨ ꯀꯔꯤ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ? ꯏꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯪ ꯏꯃꯥꯗ ꯍꯪꯂꯅꯨ ꯏꯃꯥꯒꯤ ꯂꯩꯁꯤ꯫ ꯏꯃꯥ, ꯅꯪ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯅꯄꯤꯗꯣ ꯑꯩ ꯇꯩꯊꯣꯛꯄꯤꯒꯦ꯫ ꯄꯥꯕ ꯍꯪꯂꯒ ꯀꯞꯇꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯄꯥꯕ ꯍꯪꯉꯔꯣꯏ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯒꯤ ꯄꯥꯕꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ? ꯁꯤꯗꯪꯗꯤ ꯍꯥꯏꯌꯣꯕ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅꯅꯦ ꯑꯩꯒꯤ ꯄꯥꯕꯗꯣ ꯍꯪꯉꯔꯣꯏꯒꯦꯕ꯫ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯗ ꯅꯪꯒꯤ ꯄꯥꯕꯕꯨ ꯍꯪꯂꯅꯨꯀꯣ꯫ ꯏꯁꯥꯒꯤ ꯄꯥꯕꯒꯤ ꯃꯤꯡꯗꯣ ꯏꯃꯥ ꯍꯥꯏꯔꯒꯦ꯫ ꯏꯁꯥꯒꯤ ꯄꯥꯕꯒꯤ ꯃꯤꯡ ꯄꯨꯔꯦꯜ ꯀꯧꯏ꯫ ꯄꯥꯕꯒꯤ ꯃꯤꯡ ꯈꯪꯉꯦ, ꯑꯩ ꯇꯨꯝꯃꯒꯦ ꯏꯃꯥ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯪ ꯀꯞꯄꯤꯗꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯈꯨꯠ ꯃꯁꯥ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯇꯨꯀꯤ ꯅꯨꯔꯩꯕꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯏ꯫ ꯂꯩꯍꯥꯎꯅ, ꯀꯦꯇꯨꯀꯤꯌꯥ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯏꯃꯧꯗꯣ ꯃꯆꯥ ꯄꯤꯛꯄꯗꯣ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯊꯦꯝꯍꯧꯔꯤ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ꯫ ꯏꯆꯦ, ꯏꯆꯥ ꯅꯨꯔꯩꯒꯤ ꯃꯇꯧꯁꯦ ꯑꯩꯗꯤ ꯌꯦꯡꯕꯕꯨ ꯉꯝꯗ꯭ꯔꯦꯗ꯫ ꯄꯨꯔꯦꯜꯗꯣ ꯏꯆꯥ ꯅꯨꯔꯩꯒꯤ ꯄꯥꯞꯇꯤ ꯁꯣꯏꯗꯅ ꯄꯨꯅꯤ ꯍꯦꯃ꯫ ꯀꯦꯇꯨꯀꯤꯌꯥ, ꯏꯆꯦꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯁꯥ ꯑꯣꯟꯈ꯭ꯔꯕ ꯃꯥꯒꯤꯗꯤ ꯅꯣꯡꯃꯇꯕꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯀꯦꯅ ꯃꯧꯅ ꯂꯩꯖꯒꯗꯕ ꯏꯃꯧ ꯑꯁꯤꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜꯁꯤ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯀꯥꯏꯔꯤꯕꯅꯤ꯫ ꯁꯅꯥ ꯂꯨꯄꯥ ꯍꯥꯏꯗꯤ ꯋꯥꯠꯇꯅ ꯂꯩ꯫ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯉꯣꯜꯅꯤ ꯍꯥꯏꯗꯅ ꯃꯃꯥꯗꯨꯅ ꯀꯩꯊꯦꯜꯗ ꯍꯦꯛ ꯊꯣꯛꯄ ꯐꯤꯖꯣꯜ ꯑꯇꯥꯡꯕ ꯈꯨꯗꯤꯡꯃꯛ ꯃꯆꯥꯁꯤꯕꯨ ꯁꯦꯠꯍꯟꯅꯤꯡꯗꯨꯅ ꯄꯤꯔꯛꯂꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯕ ꯑꯃꯠꯇ ꯃꯥꯅ ꯁꯦꯠꯄ ꯅꯠꯇꯦ꯫ ꯃꯅꯦꯝ ꯑꯩꯒꯤ ꯑꯃꯟꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯍꯥꯏꯔꯨꯔꯁꯨ ꯏꯃꯥ, ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯃꯆꯨ ꯃꯃꯦꯟ ꯐꯖꯕ ꯁꯦꯠꯂꯨꯕꯒꯤ ꯀꯥꯟꯅꯐꯝ ꯂꯩꯇꯦ꯫ ꯂꯝꯍꯦꯟꯕ ꯅꯨꯄꯥ ꯀꯌꯥꯒꯤ ꯃꯤꯇꯥꯐꯝ ꯑꯣꯏꯅꯤ ꯌꯩꯗꯅ ꯑꯃꯠꯇ ꯁꯦꯠꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯏꯆꯦ, ꯏꯃꯧ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯥ ꯅꯍꯥꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯁꯛ ꯃꯇꯧꯅꯒ ꯐꯖꯔꯦ꯫
ꯃꯁꯤꯗ ꯃꯥꯅ ꯃꯆꯨ ꯃꯃꯦꯟ ꯊꯣꯛꯄ ꯐꯤꯖꯦꯛ ꯂꯩꯇꯦꯡꯒ ꯊꯣꯜꯂꯕꯗꯤ ꯂꯩꯕꯥꯛꯁꯦ ꯏꯔꯥꯡ ꯍꯧꯗꯧꯔꯤꯕ ꯖꯥꯠꯅꯤꯗ꯫ ꯐꯤꯝꯕꯟ ꯁꯦꯠꯂꯕꯁꯤ ꯐꯥꯎꯕ ꯏꯆꯥ ꯅꯨꯔꯩꯒꯤ ꯐꯖꯕꯗꯤ ꯍꯟꯗꯦ ꯀꯩꯅꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯝꯂꯒ ꯀꯦꯇꯨꯀꯤꯁꯨ ꯅꯨꯔꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯔꯦꯜꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯁꯤꯟꯃꯤ ꯑꯃꯒꯨꯝ ꯃꯥꯒꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯍꯦꯛ ꯍꯪꯂꯨꯕꯁꯨ ꯉꯝꯗ ꯂꯝꯄꯥꯛ ꯑꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯔꯤꯕꯗꯨꯒꯤ ナꯀꯟꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯐꯝꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯟꯗꯨꯅ "ꯅꯪꯗꯤ ꯃꯌꯥꯝ ꯁꯥꯟꯅꯔꯤ ꯃꯔꯛꯁꯤꯗ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯁꯥꯟꯅꯕꯁꯤ ꯌꯥꯎꯅꯤꯡꯗ꯭ꯔꯣ ꯅꯪꯕꯨ?" ꯂꯩꯁꯤ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ "ꯅꯪꯕꯨ ꯀꯅꯥꯅꯣ?" ꯄꯨꯔꯦꯜ ꯑꯉꯥꯡ ꯑꯗꯨꯒ ꯃꯤꯠ ꯆꯥꯟꯅꯕꯒ ꯃꯁꯥꯗ ꯏꯍꯨꯜ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ "ꯑꯩꯔꯣ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤꯅꯤ." "ꯑꯣ, ꯑꯩꯗꯤ ꯃꯣꯏꯅ ꯁꯥꯟꯅꯕ ꯌꯥꯎꯕ ꯌꯥꯗꯦ, ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯃꯄꯥ ꯂꯩꯇ ꯃꯆꯥ ꯁꯥꯟꯅꯕ ꯌꯥꯎꯕ ꯌꯥꯔꯣꯏꯅ꯫ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯃꯣꯏꯅ ꯁꯥꯟꯅꯔꯒ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯐꯝꯃꯒ ꯌꯦꯡꯉꯤ꯫ ꯑꯗꯣ ꯑꯕꯣꯛꯀ ꯏꯃꯥꯒꯅꯗꯤ ꯑꯩꯒꯤ ꯄꯥꯕ ꯂꯩ ꯍꯥꯏ꯫ ꯑꯕꯣꯛꯅ ꯑꯩꯒꯤ ꯄꯥꯕꯒꯤ ꯂꯩꯐꯝꯁꯨ ꯇꯥꯛꯄꯤ, ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯄꯥꯕꯒꯤ ꯃꯃꯤꯡ ꯍꯥꯏꯕꯤ, ꯑꯩꯗꯤ ꯍꯥꯏꯗꯣꯛꯑꯣꯏ." "ꯏꯆꯥꯒꯤ ꯄꯥꯕꯗꯣ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯒꯦ? ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯍꯥꯏꯒꯦ? ꯑꯩꯅ ꯅꯪꯒꯤ ꯄꯥꯕꯗꯣ ꯁꯣꯏꯗꯅ ꯂꯧꯕꯤꯔꯨꯒꯦ." "ꯑయ్ꯌꯥ, ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯩꯅ꯫ ꯑꯩꯒ ꯑꯗꯨꯝ ꯇꯤꯟꯅꯁꯤꯀꯣ, ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯕꯁꯨ ꯑꯩꯈꯣꯏꯗ ꯄꯨꯔꯛꯎꯀꯣ꯫ ꯇꯨ ꯑꯥꯗꯒꯤ ꯆꯤꯡꯁꯤꯒꯤ ꯋꯥꯡꯃꯗꯅꯦ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯍꯥꯏꯌꯦꯕꯀꯣ ꯄꯥꯕꯗꯨ ꯂꯩꯌꯦꯅ꯫ ꯑꯗꯨꯒ ꯄꯥꯕꯒꯤ ꯃꯃꯤꯡꯗꯣ ꯏꯃꯥꯅ ꯄꯨꯔꯦꯜ ꯀꯧꯋꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯄꯥꯕꯗꯣ ꯐꯪꯅꯕ ꯊꯤꯕꯤꯌꯨꯀꯣ." ꯄꯨꯔꯦꯜ ꯑꯉꯥꯡꯗꯨꯗ ꯆꯤꯡꯅꯅ ꯌꯦꯡꯗꯨꯅ "ꯅꯪꯒꯤ ꯌꯨꯝꯗꯤ?" "ꯑꯩꯒꯤ ꯌꯨꯝꯂꯣ? ꯇꯨ ꯑꯥꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯁꯦ, ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯌꯨꯝꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ." "ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ?" "ꯃꯕꯨꯛ ꯐꯕ ꯅꯨꯄꯥ." "ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯤꯡ ꯅꯨꯔꯩ ꯀꯧꯏ꯫ ꯏꯃꯥꯗꯤ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯖꯥꯠꯅꯤ, ꯅꯪ ꯎꯔꯗꯤꯅꯦ ꯉꯥꯎꯗꯣꯏꯅꯤ." ꯄꯨꯔꯦꯜ ꯃꯁꯥꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕꯗꯤ ꯐꯪꯂꯝꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯍꯥꯎ ꯊꯣꯛꯂꯛꯇꯨꯅ "ꯑꯕꯣꯛꯀꯤ ꯂꯩꯁꯤꯌꯥ, ꯂꯥꯎꯅꯦ, ꯃꯇꯝꯁꯤ ꯊꯦꯡꯂꯦ, ꯅꯃꯥ ꯂꯥꯛꯄ ꯃꯇꯝ ꯑꯣꯏꯔꯦ." "ꯃꯕꯨꯛ ꯐꯕ ꯅꯨꯄꯥ, ꯑꯩ ꯆꯠꯂꯒꯦ. ꯑꯩꯒꯤ ꯄꯥꯕꯗꯣ ꯑꯩꯅ ꯂꯝꯄꯥꯛꯇ ꯉꯥꯏꯍꯧꯋꯤꯅ ꯅꯪ ꯍꯥꯏꯌꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯈꯤ꯫ ꯂꯩꯍꯥꯎꯁꯨ ꯃꯁꯨꯕꯨ ꯅꯨꯡꯁꯤꯅ ꯄꯝꯗꯨꯅ ꯆꯠꯈꯤ꯫ ꯄꯨꯔꯦꯜ ꯃꯃꯥꯕꯨ ꯎꯖꯔꯕꯗ "ꯏꯃꯥ, ꯅꯪꯕꯨ ꯎꯅ ꯎꯅ ꯂꯝꯂꯥꯟꯕ ꯑꯃꯒꯨꯝ ꯏꯃꯥꯕꯨ ꯀꯧꯖꯕ ꯅꯆꯥꯅ ꯉꯝꯗ꯭ꯔꯦ꯫ ꯁꯣꯟꯖꯤꯜꯂꯕꯤ ꯏꯃꯥꯒꯤ ꯁꯛꯇꯝ ꯅꯆꯥ ꯑꯩꯒꯤ ꯏꯃꯤꯠꯅ ꯎꯕ ꯐꯪꯖꯔꯦ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯅ ꯀꯅꯥ? ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯔꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯁꯣꯟꯊꯔꯤꯕ? ꯑꯉꯥꯡ ꯑꯁꯤꯒ ꯑꯩꯒ ꯀꯔꯤ ꯃꯔꯤꯕꯨ ꯂꯩꯅꯕ?" ꯄꯨꯔꯦꯜ ꯃꯁꯥꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯖꯗꯦ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅꯇ ꯃꯀꯣꯛ ꯑꯗꯨꯗ ꯑꯁꯨꯝ ꯈꯜꯂꯤ꯫ ꯃꯀꯣꯛ ꯑꯗꯨ ꯄꯨꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯅꯥꯀꯟꯅ ꯂꯩꯔꯤꯕ ꯌꯨ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯄꯥꯇ꯭ꯔꯗꯨ ꯊꯥꯡꯒꯠꯇꯨꯅ ꯊꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯑꯩꯅ ꯌꯨ ꯉꯥꯎꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯤ? ꯃꯥꯅꯦ, ꯑꯩꯗꯤ ꯁꯥꯅꯤ, ꯏꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯖꯤꯟꯕ ꯉꯝꯗꯕ ꯁꯥ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯑꯉꯥꯡ ꯑꯗꯣ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯒꯅꯤ꯫ ꯃꯥꯅꯦ, ꯑꯩꯗꯤ ꯁꯥꯅꯤ, ꯏꯁꯥꯒꯤ ꯏꯆꯥ ꯐꯥꯎꯕ ꯃꯁꯛ ꯈꯪꯕ ꯉꯝꯗꯕ ꯁꯥꯅꯤ, ꯁꯥ, ꯑꯩꯗꯤ ꯁꯥꯅꯤ꯫ ꯄꯨꯔꯦꯜ ꯃꯥꯒꯤ ꯅꯨꯡ ꯑꯣꯟꯈ꯭ꯔꯕ ꯊꯃꯣꯏ ꯑꯗꯨ ꯀꯔꯝꯅ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯅꯣꯡꯃꯇꯁꯨ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕꯤ ꯃꯥꯒꯤꯗꯃꯛ ꯈꯜꯂꯨꯕꯗ ꯉꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯂꯥꯟꯖꯗ꯭ꯔꯕꯤ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯈꯤꯒꯗ꯭ꯔꯥ? ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯀꯟꯕ ꯐꯤꯔꯦꯞ ꯇꯧꯗꯨꯅ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ? ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯦ ꯃꯄꯨ ꯑꯃꯗ ꯐꯥꯎꯕ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯩꯗꯤ ꯃꯤ ꯅꯠꯇꯦ, ꯁꯥꯅꯤ, ꯁꯥ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯐꯪꯅꯕꯒꯤꯗꯃꯛ ꯈꯨꯗꯣꯞ ꯄꯔꯦꯡꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯁꯥꯒꯩꯗ ꯇꯤꯜꯂꯛꯂꯤꯕꯤ ꯅꯪꯕꯨ ꯑꯩꯅ ꯂꯝꯂꯥꯟꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯔꯦꯜ ꯃꯥꯒꯤ ꯈꯨꯜꯗ ꯉꯟꯅ ꯂꯥꯛꯇꯨꯅ ꯂꯩꯁꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯂꯩꯁꯤꯁꯨ ꯊꯣꯛꯂꯛꯏ ꯄꯨꯔꯦꯜ ꯎꯕꯗ ꯍꯔꯥꯎꯅ꯫ "ꯅꯪ ꯉꯔꯥꯡꯒꯤ ꯃꯕꯨꯛ ꯐꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯄꯥꯕ ꯊꯦꯡꯅꯔꯛꯄ꯭ꯔꯣ?" "ꯊꯦꯡꯅꯔꯛꯏ꯫
Sigi ngamuk mayamse nangi pabana nangonda piyo haina pirakpani se usino mabuk phaba nupa ai sigi ngamuk mayam si pamde ngamuk di imaga bokana mayam lebi ai pabadi as ai ngamuk pamde ma hoina law hayo ma lakchi khai ai mana pirakpa ngamuk amta lawroi ai pabana bu nungsibi dresu ai nak na lak inde haisu mabuk phaba nupa nangna puraga ai pabade guna uhaloba ai pabagi masakto yam unningeba ainadi ai pabado yam nungsi ai pabanadi ai bu nungsibide ichathoi nangbu pabagi masak khangprane nangi pabanaso ichabu yam nuksibani purel mamai du kuplamba phidu loktoktuna aise nangi paba manbrego laisi purel da munna yenglaga angau basidi aina mu phau ujiba ai pabadu manbri yengoi nang angau bara purel laisi gi matau uraga khangba ngamjaduna ichathoi aise ichana wada ngai nangi pabadu asuk kuiba matamse nang butirak haiduna pabu waruri bro ichagi nungsiba saktam nungsiba matausi hunga ipa luto na lipa ngamdre thamoy kya pabu phangnabu hotnaraba phattabana pa aise kasidi ichagi nungsiba natauda agawbaga pangkhak oir laisi purelgi mapi du butai thokpiduna mabuk phaba nupa se kapkano nangna kapadu uraga aisu kapningeba imagi thabak sufamdo ai khangi imagi manakta chalaga nangse aige pa barange law imagi manakta sesi aige pa masakto tahangeba laisina singduna purelbu turel khungbana du tamna pudai nuregi asengba tansa ngairo leizaba khoimu ngasi ketukine thabak laktabagi tansa asi nathokanba yadre khaladuna nureibu makhoi khrana sangduna phage haiduna tawrami turen khongbalga oire ketuki laktabasida nureisu nganna mayumda halaknaba haina tawbani adubu khoimu hoina nureibu mi sikpagi tanza lawduna sarak tamlage haina khalami thakhoimu aibu sumna tawbigano aibu nungsibitrabasu aigi piklibi isadugi khalbiduna aibu thadokpiyo aram khawrangda ngawraba nongshagi mamangda saji amongna kapuragana hena aigi aram khawrangbase hengalai hey piremsa yengno leidu kai nupido aigi nak pusilawne kana lege aibu mukta kanbiyo mi phatta sigi makutagi aibu mukta kanbiyo Nuraina lauriba khonjel adu purel amadi laisina sutarami mabuk phaba nupa asidi kapaga lawise aigi imane hey noi khara lam leiraga ni lakbre ai masigi saji momse parata bige laisak hen bi leirang nang bu ubada ngauroi da bu pa bu leibrane aina ingna tamna hairingaida nang yam kankiba natro aigi lei kakkani kaina haikibada ngasidi aise nangi na puroi boiba tarene ko chakchilakano thoi mi patanang aigi na chakchilakano karomdagi no khanghaudi khoimubu nupa mana laktana inthoki laisina ima ki laisi khoimu usitana ai pure nangoi nang na pambi da nupi singa sidi ai yu gi tawbani mafam chi thadoktuna nang thuna chalhobuna phani pural asawada mamittu imu kangsili haima chatlo ne nangbo nangi punsida yeli misakse aina ngasidagi amukana nangi punsida ai pa pihallaroi angang asisu yauna una loisinbirage si chatlo ne nangbo asawada mai horoba pural khoimubu tapta makhai phuthaba horaklami khoimuna laubadagi magi miyoi singa dusu loina sensilakpani adubu makhoi punna purilna tamthina puraklabadudadi mathwai hingnaba senakre laihausu masubu thiba phanglaktrabaduda mamau asigi manak tamna pakana chelakpani khoimuga nupa khragada senthoraqlibadu ubada laihau pakana sensinuna yenglubadadi nurei pibam kaina machabu konduna kaplaga leirami imausada karina taramliu mataw asibo ima Purel nuregi tariba ina phidu bu khunjinduna leisidabi Purelna ima kaurakana nangi pap chilaba na sinduna aibu ima haina abuk hana kaurakana nangbu isa oina phangjagadabi saruk imitsida isa uba phanglamdaba na saruk chabi hena phaye nang pelaba natro imau sigi batau si uraka imau gi oina bi phibamse nangna oihanbane nangna imau sigi mathada kolib agagase nang kanano haiba khanglabra agagase
ꯏꯃꯧꯒꯤ ꯈꯣꯏꯁꯤ ꯈꯥꯠꯅ ꯃꯤꯇꯝꯂꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ ꯅꯪꯅ ꯅꯄꯥ ꯅꯃꯥ ꯑꯃꯗꯤ ꯅꯨꯡꯁꯤꯔꯕ ꯏꯃꯧ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯁꯥ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤꯔꯕ ꯏꯁꯨ ꯑꯁꯤꯅ ꯃꯄꯥ ꯈꯪꯗꯕ ꯃꯆꯥ ꯑꯣꯏꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ ꯍꯥꯏꯕꯁꯦ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏꯌꯦ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯉꯝꯃꯅꯤ ꯍꯥꯏꯅ ꯊꯥꯡꯗꯣꯛꯈ꯭ꯔꯕ ꯄꯥꯞ ꯆꯦꯜꯂꯕ ꯅꯈꯣꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯡꯖꯤꯜꯂꯛꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯂꯩꯁꯤꯅ ꯏꯃꯥ ꯑꯁꯤꯒꯤ ꯃꯕꯨꯛ ꯐꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯄꯥꯕꯔꯣ? ꯅꯨꯔꯩ ꯃꯆꯥꯒꯤ ꯄꯥꯈꯨꯝ ꯄꯤꯐꯝ ꯈꯪꯕꯤ ꯃꯆꯥ ꯑꯁꯤꯗ ꯑꯁꯦꯡꯕ ꯃꯄꯥꯒꯤ ꯃꯁꯛ ꯈꯪꯍꯟꯕ ꯄꯥꯝꯂꯤꯕꯅꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒꯤꯗꯃꯛ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔ ꯃꯤꯁꯛꯅꯤ꯫ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯌꯦꯠꯂꯨꯕ ꯄꯥꯝꯗ꯭ꯔꯤ꯫ ꯀꯔꯝꯅ ꯊꯧꯅꯥ ꯂꯩꯅ ꯃꯆꯥꯁꯤꯗ ꯄꯥꯕꯧ ꯃꯁꯛ ꯇꯥꯛꯂꯨꯒꯅꯤ? ꯅꯨꯔꯩ ꯃꯅꯤꯡꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯍꯥꯎꯅ ꯑꯕꯣꯛꯀꯤ ꯂꯩꯁꯤ ꯅꯨꯄꯥꯁꯦ ꯏꯁꯨꯅ ꯇꯠꯇꯅ ꯍꯪꯕ ꯏꯁꯨꯒꯤ ꯑꯁꯦꯡꯕ ꯄꯥꯕꯅꯦ꯫ ꯂꯩꯁꯤ ꯍꯔꯥꯎꯅ ꯄꯥꯕꯥ꯫ ꯂꯩꯍꯥꯎꯅ ꯃꯁꯨꯒꯤ ꯃꯈꯨꯠ ꯇꯥꯞ ꯐꯥꯗꯨꯅ ꯑꯕꯣꯛꯀꯤ ꯂꯩꯁꯤ ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ꯫ ꯑꯕꯣꯛꯅ ꯍꯥꯏꯕ ꯏꯜꯂꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯏꯁꯨꯒꯤ ꯑꯁꯦꯡꯕ ꯄꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯥ ꯑꯣꯟꯈ꯭ꯔꯕ ꯃꯤꯁꯛꯅꯤ꯫ ꯏꯁꯨꯅ ꯁꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯅꯛꯂꯨꯔꯕꯗꯤ ꯁꯥ ꯑꯁꯤꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗ ꯏꯁꯨꯕꯨ ꯏꯟꯊꯣꯛꯄꯤꯔꯛꯀꯅꯤ꯫ ꯑꯕꯣꯛꯅ ꯍꯥꯏꯕ ꯏꯜꯂꯨ ꯌꯨꯝꯗ ꯆꯠꯁꯤ꯫ ꯏꯃꯧ ꯁꯅꯥ ꯏꯅꯦꯝꯒ ꯏꯁꯨꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯎ꯫ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯄꯨꯔꯦꯜ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏꯕꯨ ꯈꯥꯝꯖꯕꯗꯤ ꯉꯝꯗ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯈꯨꯔꯨ ꯀꯨꯟꯊꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ꯫ ꯂꯩꯁꯤꯗꯤ ꯑꯉꯥꯡꯒ ꯑꯣꯏꯔꯤ꯫ ꯑꯁꯦꯡꯕ ꯃꯄꯥ ꯃꯁꯛ ꯈꯪꯂꯕꯗ ꯃꯄꯥ ꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯃꯇ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯏꯃꯥꯒꯤ ꯂꯩꯁꯤ ꯅꯪꯕꯨ ꯆꯥꯛꯁꯤ ꯈꯔ ꯆꯥꯁꯤꯜꯂꯨꯗ ꯏꯃꯥ ꯏꯟꯕꯤꯒꯦ꯫ ꯇꯜꯂꯤ ꯄꯥꯕꯅ ꯏꯟꯗ꯭ꯔꯗꯤ ꯑꯩ ꯆꯥꯛ ꯑꯃꯇ ꯆꯥꯔꯣꯏ꯫ ꯏꯃꯧ ꯏꯕꯦꯝꯃ ꯏꯁꯨꯁꯤꯗꯤ ꯀꯝꯗꯧꯅ ꯊꯦꯡꯕꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯏꯁꯨꯅ ꯃꯄꯥꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯁꯨꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯃꯄꯥ ꯃꯁꯛ ꯇꯥꯛꯂꯨꯕ ꯏꯅꯦꯝꯒꯤ ꯏꯔꯥꯜꯅꯤ꯫ ꯍꯥꯏꯅ ꯂꯩꯁꯤꯗꯣ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯕꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯃꯁꯥꯗꯣ ꯈꯪꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ꯫ ꯅꯨꯔꯩ ꯃꯁꯥꯒꯤ ꯐꯤꯕꯝ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯅꯃꯧ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥꯁꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯃꯧꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ? ꯏꯆꯥꯒꯤ ꯑꯅꯤꯡꯕꯁꯦ ꯑꯃꯨꯛꯇꯗꯤ ꯊꯨꯡꯍꯟꯕꯤꯌꯨ ꯏꯃꯥ꯫ ꯏꯆꯥ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯅꯤꯡꯕꯁꯦ ꯑꯃꯨꯛꯇ ꯊꯨꯡꯍꯟꯕꯤꯌꯨ ꯏꯃꯥ꯫ ꯂꯩꯍꯥꯎꯁꯨ ꯃꯁꯨ ꯑꯃꯗꯤ ꯃꯃꯧꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯤ ꯊꯥꯗꯨꯅ ꯄꯨꯔꯦꯜꯕꯨ ꯀꯧꯍꯜꯂꯝꯃꯤ꯫ ꯄꯨꯔꯦꯜꯁꯨ ꯂꯥꯛꯇꯨꯅ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯁꯦ ꯍꯧꯒꯠꯂꯨ ꯏꯄꯥ ꯂꯥꯛꯏ꯫ ꯄꯥꯕꯥ ꯅꯪ ꯅꯍꯥꯟꯈꯩ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯩꯗꯤ ꯄꯥꯕꯥ ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯀꯔꯤ ꯄꯥꯕꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯒꯦ? ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯄꯥ ꯏꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯅ ꯏꯆꯥꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯄꯥꯕꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯏꯟꯕꯤꯌꯣ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯦꯜꯅ ꯂꯩꯔꯕꯗ ꯂꯩꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯗꯨꯅ ꯍꯥꯟꯅꯒꯨꯝ ꯃꯁꯥ ꯀꯟꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎ ꯑꯃꯗꯤ ꯅꯨꯔꯩꯅꯗꯤ ꯄꯨꯔꯦꯜꯕꯨ ꯅꯣꯡꯃꯇ ꯀꯧꯔꯝꯗꯦ꯫ ꯏꯃꯥ ꯅꯆꯥꯒꯤ ꯈꯟꯊꯧꯗ ꯋꯥꯈꯜꯅ ꯅꯈꯣꯏ ꯄꯨꯝꯕꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯍꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯔꯝꯅ ꯑꯄꯣꯛꯄ ꯏꯄꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯨ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯐꯠꯇꯦ ꯈꯪꯂꯕ ꯅꯆꯥꯏꯕꯨ ꯏꯃꯥꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯏꯆꯥꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯄꯨꯔꯦꯜ ꯅꯪꯁꯤ ꯏꯃꯥꯅ ꯊꯥꯕꯨꯝ 10 ꯄꯨꯗꯨꯅ ꯄꯣꯛꯈꯤꯕ ꯏꯆꯥꯅꯤ꯫ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯉꯣꯟꯗꯒꯤ ꯏꯃꯧ ꯑꯁꯤꯅ ꯅꯨꯡꯁꯤꯕ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯈ꯭ꯔꯦ꯫ ꯏꯃꯧ ꯑꯁꯤꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯅꯃꯥ ꯍꯥꯏꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯄꯨꯔꯦꯜ ꯅꯨꯔꯩꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯥꯏꯖꯩ꯫ ꯅꯨꯔꯩ ꯑꯩ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯦ ꯅꯪꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯃꯥꯅꯆꯥꯒꯤꯗꯃꯛ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯊꯥꯔꯕꯁꯨ ꯏꯐꯝꯗ ꯀꯤꯕ ꯂꯩꯇ꯭ꯔꯦ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯅꯨꯔꯩ ꯄꯨꯔꯦꯜꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯁꯨ ꯄꯤꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯩꯁꯤꯅ ꯄꯥꯕꯥ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ? ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯕ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯨꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯂꯩ ꯑꯃꯗꯤ ꯊꯥꯔꯦꯛ ꯄꯨꯔꯦꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯍꯩ ꯄꯨꯔꯦꯜ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯖꯔꯣꯏ ꯍꯥꯏꯕ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯂꯤꯕꯁꯦ? ꯌꯥꯝ ꯊꯨꯅ ꯆꯠꯁꯤꯗ꯫ ꯍꯩ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯁꯤ ꯆꯤꯡꯊꯣꯔꯛ ꯆꯠꯂꯨꯅꯦ꯫ ꯇꯥ ꯄꯨꯔꯦꯜ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯌꯨꯝꯗ ꯆꯠꯁꯤꯂꯥꯎ꯫ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯀꯔꯝꯅ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ? ꯄꯨꯔꯦꯜ ꯃꯦꯂꯩꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯗꯨꯅ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯈꯨꯗꯪ ꯄꯥꯏꯕ ꯅꯠꯇꯦꯛꯂꯥ?
ꯍꯩ ꯄꯨꯔꯦꯜ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯑꯩꯅ ꯐꯥꯎꯕ ꯃꯤꯠꯅ ꯀꯟꯅ ꯌꯦꯡꯖꯗ꯭ꯔꯤꯕ ꯏꯆꯥꯁꯤꯗ ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯕ ꯅꯠꯇꯦꯛꯂꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯑꯩ ꯈꯨꯄꯥꯛ ꯑꯁꯤꯗ ꯊꯥꯕ ꯇꯥꯔꯦ ꯄꯨꯔꯦꯜ ꯊꯥꯔꯤꯛꯀꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯅꯃꯥꯅ ꯆꯥꯅꯤꯡꯕ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯃꯥꯅ ꯆꯥꯒꯤ ꯂꯥꯡꯗ ꯑꯩꯅ ꯊꯨꯔꯨꯕꯒꯤ ꯃꯍꯩꯅꯤ ꯑꯄꯣꯛꯄ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯛꯇ ꯑꯩꯅ ꯅꯤꯡꯉꯝꯗ ꯈꯥꯡꯂꯤꯕ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯃꯥꯅ ꯆꯥ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯉꯁꯤꯐꯥꯎꯗ ꯅꯣꯏꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯐꯤꯁꯤ ꯐꯤꯅ ꯑꯩꯅ ꯁꯣꯛꯈꯤꯕ ꯂꯩꯇꯦ ꯊꯥꯖꯗ꯭ꯔꯕꯁꯨ ꯅꯆꯥꯅꯨꯄꯤꯁꯤꯗ ꯍꯪꯕ ꯌꯥꯅꯤ ꯅꯃꯥꯅ ꯆꯥꯅ ꯆꯠꯄ ꯂꯤꯆꯠ ꯑꯩꯅ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯄꯨꯝꯅꯃꯛ ꯑꯩ ꯈꯪꯉꯤ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯄꯣꯛꯁꯤꯃꯒꯤ ꯅꯃꯥꯅ ꯆꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯉꯝꯒꯗꯕ ꯂꯩꯇꯦ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯇꯅꯤꯡꯇꯝꯅ ꯆꯠꯆꯈ꯭ꯔꯣ ꯃꯤꯂꯩ ꯀꯞꯁꯤꯟꯅꯗꯨꯅ ꯇꯥꯄꯨꯔꯦꯜ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯃꯤꯌꯥꯝꯅ ꯁꯛꯈꯪꯂꯕꯤ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯤꯡꯈꯤꯕꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯁꯣꯏꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯩ ꯌꯥꯔꯒꯦ ꯇꯥꯄꯨꯔꯦꯜ ꯃꯤꯂꯩ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯄꯣꯛꯁꯤꯃꯒꯤ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯄꯗꯤ ꯑꯩ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯐꯤꯃꯟ ꯈꯨꯟꯅ ꯁꯦꯠꯀꯗꯧꯕ ꯃꯤꯁꯛꯇꯣ ꯑꯩꯗꯤ ꯅꯠꯇꯦ ꯃꯁꯤꯃꯛꯅ ꯑꯩꯅ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯑꯍꯦꯟꯕ ꯂꯤꯆꯠ ꯑꯃꯗ ꯅꯐꯝꯗ ꯆꯠꯈꯤꯗꯕꯅꯤ ꯅꯪꯒꯤꯗꯃꯛ ꯍꯤꯡꯒꯦ ꯈꯜꯂꯕ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯍꯤꯡꯂꯒꯦ ꯃꯗꯨ ꯌꯥꯔꯣꯏ ꯇꯥꯄꯨꯔꯦꯜ ꯑꯩꯁꯨ ꯏꯆꯥ ꯄꯤꯕ ꯉꯝꯒꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯎ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯅꯍꯥꯟ ꯃꯈꯩ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗꯕ ꯅꯨꯔꯩ ꯉꯁꯤꯗꯤ ꯄꯨꯔꯦꯜꯒꯤ ꯃꯥꯡꯗ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯒ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯗꯝ ꯉꯥꯛꯅ ꯌꯦꯡꯕ ꯇꯝꯃꯨ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯃꯇꯝꯗ ꯅꯣꯡꯃꯇ ꯑꯩꯅ ꯂꯥꯛꯇꯨꯅ ꯅꯣꯟꯖꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯄꯨꯔꯣꯏꯕꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯌꯨꯝ ꯑꯁꯤ ꯂꯥꯛꯂꯦ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯄꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯃꯇꯤꯛ ꯅꯠꯇꯦ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯉꯨ ꯑꯩꯁꯦ ꯅꯪꯒꯨꯝꯕꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯁꯥꯒꯤꯗ ꯈꯟꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯅꯪꯒꯤ ꯐꯤꯁꯤ ꯐꯤꯅꯥ ꯁꯣꯛꯂꯝꯕ ꯊꯣꯛꯂꯕ ꯅꯪꯒꯤ ꯏꯖꯠꯀꯤꯗꯃꯛ ꯈꯜꯂꯒ ꯅꯪꯕꯨ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯑꯩꯅ ꯐꯪꯂꯤꯕ ꯍꯛ ꯄꯨꯝꯕ ꯄꯤꯗꯨꯅ ꯊꯝꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯅꯐꯝꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯍꯦꯟꯕ ꯑꯔꯥꯟꯕ ꯂꯤꯆꯠ ꯆꯠꯈꯤꯕ ꯂꯩꯇꯦ ꯑꯗꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯃꯔꯝꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯪꯗ ꯂꯦꯜꯂꯤꯕ ꯃꯤꯒꯤ ꯂꯨꯍꯣꯡꯂꯕ ꯅꯨꯄꯥ ꯑꯃꯕꯨ ꯅꯅꯥꯛꯇ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯤꯡꯂꯨꯕꯒꯤ ꯃꯍꯩ ꯉꯁꯤ ꯅꯪꯁꯨ ꯐꯪ ꯇꯥꯕꯅꯤ ꯅꯪꯅ ꯀꯞꯁꯤ ꯂꯥꯎꯁꯤꯟꯅꯔꯤꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯀꯨꯝꯕꯤꯔ ꯁꯤꯟꯊꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅꯤ ꯇꯥꯏꯕꯪ ꯀꯅꯥꯅꯁꯨ ꯁꯤꯟꯊꯅꯗꯕꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯅꯁꯥꯗ ꯁꯣꯏꯍꯟꯖꯕꯅꯤ ꯅꯨꯄꯤ ꯂꯩꯔꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯅꯪꯅ ꯑꯩꯒꯤ ꯂꯝꯍꯦꯟꯕ ꯏꯄꯨꯔꯣꯏꯕꯁꯤꯕꯨ ꯅꯪꯒꯤ ꯅꯐꯝꯗ ꯅꯛꯁꯤꯜꯂꯛꯏ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯗꯨꯅ ꯏꯀꯥꯏꯕ ꯄꯤꯔꯛꯂꯕ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯎꯕꯗ ꯑꯩ ꯇꯨꯀꯠꯆꯕ ꯐꯥꯎꯔꯤ ꯑꯩꯅ ꯋꯥꯅ ꯂꯦꯟꯈꯤꯕꯅ ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯈꯤꯕꯒꯤ ꯅꯪꯅ ꯉꯁꯤ ꯀꯞꯂꯤꯕꯗꯨꯅ ꯃꯤꯒꯤ ꯅꯨꯄꯥ ꯄꯥꯝꯂꯨꯕꯒꯤ ꯅꯔꯥꯒꯤ ꯗꯟꯗꯤꯅꯤ ꯂꯩꯍꯥꯎꯅ ꯂꯝ ꯇꯥꯁꯤꯟꯅꯕ ꯁꯨꯝꯖꯤꯠꯇꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯇꯨꯈꯥꯛ ꯆꯥꯒꯨꯝꯅ ꯄꯨꯡꯆꯥꯏ ꯆꯥꯏ ꯑꯃꯨꯛꯇ ꯁꯤꯆꯤꯟꯒꯦ ꯂꯥꯏ ꯇꯤꯟꯒ ꯑꯃꯠꯇ ꯆꯪꯂꯛꯂꯔꯣꯏꯅꯦ ꯇꯧꯔꯤꯁꯦ ꯊꯥꯔꯤꯛꯅ ꯍꯦꯔꯥ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯀꯛꯏ ꯁꯨꯕꯤ ꯅꯪꯅꯁꯨ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯐꯥꯎꯔꯤꯕ ꯏꯆꯥꯁꯤꯗ ꯉꯥꯡꯕ ꯅꯠꯇꯦ ꯅꯠꯇꯦ ꯏꯃꯥꯒꯤ ꯃꯤꯂꯩ ꯀꯔꯤꯒꯤ ꯏꯆꯥꯅ ꯀꯞꯆꯔꯨꯅꯤ ꯍꯥꯏꯒꯦ ꯏꯆꯥꯒꯤ ꯅꯨꯄꯥ ꯑꯐꯕ ꯏꯃꯥ ꯄꯤꯒꯦ ꯌꯨꯝꯗ ꯆꯠꯁꯤꯅ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯊꯥꯔꯤꯛꯅ ꯅꯝꯗꯅ ꯃꯆꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯅꯨꯔꯩꯅ ꯍꯦ ꯍꯤꯡꯆꯥꯕ ꯅꯪꯅ ꯊꯤꯅ ꯊꯤꯅ ꯆꯩꯕ ꯉꯝꯃꯤꯁꯦ ꯑꯩꯉꯣꯟꯗ ꯈꯛꯇꯅꯤꯅꯦ ꯍꯥ ꯊꯃꯣꯏ ꯁꯦꯡꯕ ꯁꯥꯗꯅ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯗꯤ ꯂꯝꯂꯥꯟꯕꯤꯅꯤ ꯀꯥꯏꯅ ꯌꯥꯝ ꯄꯣꯡꯅ ꯍꯥꯏꯈꯤꯗꯥꯏ ꯅꯕꯦꯝꯃ ꯑꯩꯅ ꯉꯝꯕꯒꯤ ꯆꯥꯡꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯄꯥ ꯑꯣꯏꯍꯜꯂꯤꯁꯤ ꯕꯥꯕꯥ ꯏꯃꯥꯒꯤꯁꯤ ꯁꯥꯎꯔꯤꯔꯣ ꯐꯦꯠ ꯐꯦꯠ ꯍꯥꯏꯔꯒ ꯆꯪꯈ꯭ꯔꯤꯁꯦ ꯑꯕꯣꯛꯀꯤ ꯂꯩꯁꯤꯌꯦ ꯂꯥꯎ ꯊꯥꯏꯅ ꯏꯁꯨꯗ ꯀꯔꯦꯝꯅꯔꯛꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩꯒꯤ ꯄꯥꯕ ꯑꯄꯪꯒꯗ ꯑꯃ ꯂꯩꯌꯦꯗꯅ ꯍꯥꯏꯔꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯑꯕꯣꯛ ꯄꯨꯔꯦꯜꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯅꯨꯔꯩꯗꯣ ꯐꯤ ꯊꯨꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯃꯥꯟꯗꯅ ꯃꯤꯗꯤ ꯏꯁꯧ ꯂꯥꯡꯕꯒꯤ ꯌꯥꯝ ꯍꯩꯔꯝꯃꯤꯀꯣ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯗꯤ ꯂꯝꯂꯥꯟꯕꯤꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯠꯇꯕ ꯃꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯦ ꯑꯩ ꯄꯨꯔꯦꯜ ꯅꯨꯔꯩꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯕ ꯏꯆꯥꯒꯤ ꯃꯃꯥꯅ ꯏꯐꯝꯗꯒꯤ ꯂꯝꯂꯥꯟꯕꯤ ꯑꯣꯏꯈ꯭ꯔꯕꯗꯤ ꯏꯆꯥ ꯇꯣꯝꯕꯒꯤ ꯃꯃꯥꯗꯤ ꯀꯅꯥꯅ ꯑꯣꯏꯕꯤꯗꯣꯏꯕ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗꯨꯗ ꯈꯤꯜꯂꯒ ꯊꯝꯕ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯑꯣꯏꯍꯜꯂꯨ ꯅꯨꯔꯩ ꯑꯩꯁꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯕ ꯃꯤꯁꯛꯅꯤ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯔꯅꯨ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯑꯩꯒꯤꯗꯃꯛ ꯇꯝꯂꯝꯂꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯁꯦ ꯅꯣꯡꯃꯗ ꯃꯄꯨꯡ ꯐꯥꯅ ꯑꯩꯅ ꯌꯦꯡꯂꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ
ꯑꯩꯒꯤ ꯂꯝꯍꯦꯟꯕ ꯃꯤꯠ ꯑꯅꯤꯁꯤꯅ ꯅꯪꯕꯨ ꯌꯦꯡꯂꯝꯂꯕꯗꯤ ꯑꯁꯤ ꯌꯧꯅꯩꯅ ꯅꯪꯕꯨ ꯋꯥꯍꯜꯂꯝꯃꯣꯏ꯫ ꯅꯨꯔꯩ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧ, ꯌꯨꯝ ꯄꯥꯍꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯖꯕꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯨ ꯈꯛꯇꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕꯤ, ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯂꯝꯂꯥꯟꯕꯤ ꯑꯣꯏꯔꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯌꯥ ꯋꯥꯅ ꯆꯩꯔꯥꯛ ꯈꯪꯂꯝꯒꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯆꯥ ꯂꯩꯁꯤꯅ ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯝꯗ꯭ꯔꯕ ꯉꯁꯤꯒꯤꯗꯃꯛꯁꯤꯗ ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯎꯖꯕ ꯃꯤꯀꯨꯞꯇꯨꯗ इहान हादो उजनिंखिबा सक्तमदो असिदि आइगी ओइना इबांगसिदा लेपलरि इखुम असि फंगलरोइद्रा खना अहिंग कया अइना कचखिबा असिदि आइगी निंबा थोक्ला अइ सिरबसु यारे अइ लेट्रिंगाइसिदा नोइनि मुकमिनारबा यारे कपतो अइ लाए पुरेल मचाबो नुंसिना पंखतुना इसाना निगाइ तोगलिसिदि ममा लौबगी ओइरमेदना मतौ मानदना मासे निगाइ तोबा याम हैरमे अइदि इसौ लांबा खक्तरा हाइरगा अनम कनबा वारकपा ngamdama pa nang lawdoi sarpudi ai lawramiसे naraibukto sabrai breng asumna reisu awaba kaya khangduna mapuroibagi minungsidabo ngaijarakpagi mahai phangduna harau nungaina pankirami